mayam puno pu ngasi Ravi Shankar Chingulechal Studio Dominance amadi Singamai 360 gi the members kudima khusam naraga Malim sida tomthin ngalambi ngasi phawbada mahaki maming tabu sondna leiribi ubagi thauna pangal leikidrabi amadi tabagi pangal su leikidrabi Helen Kellerski chamaga nifu marirak suba mapok namit iramdam Manipur silasu Ravi Shankar Chingulechal na honajaduna amadi Studio Dominance Singamai 360 na honajaduna iramdam Manipur sida asumna differently able oiraba singasu amadi mayamga mimana bada waraba sotha hauraba aikhoina su Helen Kellerski numit pangthokaba yade na khanduna ngasi chamaga nifu marirak suba Helen Kellers Day pangthokjari ngasi pangthokjagadoriba Helen Kellerski akhanaba numit amasu oiriba numit asida mayamgi thogal tawbini haiduna lengsin biriba koigi waza thokchom Johnson Singh aigi yambasina ngasi tabla paibiduna mayamgi thogal tawbigani yambasi mayamna su hena khangbiri All India Radio gi su approved artist oiba khakta natana Balsri Award amadi maming leraba ekhoigi Balsri Honor 2005 ta Honorable President of India na khusinabi khraba dugomba award amakhangmi loinana makhal makha kya gi certificate mayam na yom laga mit udraga su tabla gi lamda mangjil thana chaksilliba adugomba yamba tokchom Johnson Singh ni loinana mayamna su hena khangnabiraba agyamba Ravi Shankar mayam Chingulechal gi kanna honajariba Chingulechal na ngasi mayam gi thogal pangba ngamjariba si yamba Ravi Shankar naurem gi thamoi dagi thorakpa kala amadi wakhal dagi thorakpa mayam gi thogal tawningba mayam gi mating pangingba punamak Ravi Shankar Chingulechal gi platform asi kuthangda ngasi phawbada mayam gi thogal tawduna lakli yam Ravi Shankar Chingulechal gi achauba role ama asigi thoram asi pangthokna na bohonabada yauri habasi masu mayamda ahanba maktada thamjari loina na ngasi gi thoram asibu khwaidagi hena maru oiba adugumba miyoy ama oiriba agi yamba Ravi Shankar nasu amadi yamba Johnson nasu yamna awangba thakta thambiriba yamna top pa akoina ngasi phawbada program namjarakpada amukta camera mamangda koi puthokchanabagi tanja phangdriba aduga ngasi gi numit asida yamna maru oiba miyoy amoina special guest amoina ngasi mayamangda lengsin biriba oza Kumanthem Sunil Maitai ay yamba Ravi Shankar gi music ki lamda lakpa matamda oza Kumanthem Sunil Maitai gi yamna chawraba role ama yaukhi haibasi aikhoina yamba Ravi Shankar na aikhoida takpirakpa matungina knowledge leijabani loina oza Kumanthem Sunil Maitai masamak All India Radio gi approved artist oiba khaktana tana vocal coach oiba loina na music class mayamasu haibadi guitar gumba adai basi gumba keyboard gumba koi mahiroi singda haidi music bu pamjari ba satra singda takbiduna mangal kayama pibiriba ozagi mit mang udraga su angang kayama asi phawda takbiraga ozana khut paibi khiba koi mahiroi kayama ngasi di laibak na khanglaba saisakpa kayama oikibagi wari mayam dasu asi thamjari ozana semgiba ozana khut pa takhiba mahiroi kayamana ima leibaki da makta ngasi thogal thawai pangli haibasi mayam gi famda ahana makta thamjari oza sina yam Ravi Shankar ga matau krama thengnarakpano haibi wari watai sing laktringai mamangda ekoi oza da ai microphone amtang khusina jage oza ngasi gi thoram asi maroina Helen Kellerski 144 suba chamaga nifu marirak suba iramda Manipur sida di ai yam Ravi Shankar na kanna hona jaduna ngasi thoram asi pangna bo honarakpa tha amagi mamangdagi Helen Kellerski thoram pangthokta bayade haina kanna hona jarakpa sida ozagi su achauba fida ama kanbiduna ozabu su achauba phambak sida
ꯑꯣꯖꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯃꯌꯥꯝ ꯃꯥꯡꯗ ꯁꯛ ꯇꯥꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯤꯕꯁꯦ ꯁꯤꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯈꯨꯃꯟꯊꯦꯝ ꯁꯨꯅꯤꯜ ꯃꯩꯇꯩꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ngasi yamna laibak phaba numit haijaba tare aigi oina haragati aduka akoigi aigi aigi satra adagi aigi inau akoigi kaino Ravi Shankar yam nungsiba yam kuina su aiga kaino akoigi mai magi thabak na haigadra kuina su puludre ado mamang da hana akoina su sigumba program ama tawning bagi adi sumaina koi mayam mangda sumaina amtang akoi khaki oiba kainom khaktang ut ki haibagi wakhande ngonda lei kaino leigibadi kuiraba adubu ngasi akoina sigumba platform amada mayam gi mamangda thoktana koi Ravi Shankar gi wakhalon sida aina so hana pamjaraga leirambaga yamna nungaiba adagi thamoi sida aduga ngasi koi gi Helen Keller Day gi numit simakta da tawsi haidana tawbasida aigi wakhanjida koi gi angakpa phangna koi gi yamna apenba adagi yamna nungaiba aduga amaromda pukning yam nungsiba maramdi koi gi kuina ningjarakpa mangama mangphaunabagi wakhal amakak ai sada pokjei aduna matungdasu sigumba adagi maru oiba kaino koi gi thauramsingda mayam gi mamangda thoktana adagi mayam gi seba tauba haidi mayam gi thawal tauba phangba matam sangna thauba tauba ngamba aduga ina akoigi aigi kaino Ravi Shankar busu koigi matam sangna tauba ngamba oiseno oidana aigi kaino aigi wakhaldagi aigi thamoidagi pokcharakpa ai sumaina ai thamjage ngasi maruina oza Helen Keller's ki mahaki mapuk numit haiba tare commemorate toba mahak puning singjaba mahak po awang mathakta ikai khumna utpasi akoi iramdam Manipurdadi yam chauna pangthong na te ko ngasi se ado akoi taseng oza gi knowledge lebibra akoi mafam sidang ga oiramdau male oza knowledge lebiba to pamfam da gadi pangthok pajalo ngasi gi numit siba ngasi gi numit si mamang sahidadi khara pangthong na gi do mamang sahidadi koi dum pangthong na gi mamang sahidi pangthong na gi do handak sahidi pangthok pagi kaino se tadre akoi si khaktane na sungai thamjage ozagi knowledge ta akoi na ngasi pangthok chariba thoromasi icham chamna studio manungda studio dominance ki studio manung sida yam chamna pangthok poi targasu leibak miyam da Helen Keller's na lauramba role adu yam singthajaba amadi Manipur da su haibadi India da su Helen Keller's ki mahak puning singjabagi thoromasi piklaba state asina su Helen Keller's po awang mathak tai kai khumna bu chari aduga akoigi society na handhana yengbiraba akoigi nama soiraba mayamnadi taba nungaiti haidana hojikandi differently able kaina su hainaba marol anoba chakholapoi matungina marol se makhal lai matamam da disfigure ka hainaba mayamna normally hingnariba punsi mahingsidagi makoina khara tongana hingli haidana disfigure kaina su haine hojikti akoina su hanna dum thamjai mamang da su differently able haiba akoigi wahi na su sindokre Helen Keller's ki matangda mayamda khatang thamjage mayam yengbiriba mayamda Helen Keller's haibasi kanano haibasi mayamda samlapna thamjage Helen Keller masamaksi mayamna khanbiramba yai nupa ora nupira na adu Google amtang search tor yengbiu Helen Keller masamak nupini 1820 da akoigi 1880 da mahaksi 27 June ngasi gi numit hariba numit sida Helen Keller Ivy Green hariba mahaki campus mahaki laikai haitare masigi mafam Alabama hariba USA gi state asida mahak pokchakhi mahakna pokpa numit asidagi hauraga tha 18 haubadi mahakse uba amadi taba ngambagi pangal thauna leirami haina akoina thigatcharubada sumna thengnajai loinana mahak asi tha 18 changlakpa matamda Helen Keller masa si akanba laiho manarakpadagi tang akoigi tha 18 surakpagi matungda laihosi phagalaklaba matungdadi mahakse totally mit udaba haibadi blind oiba loinana tabang mangambagi thauna su leitaba haibadi mit udaba oza hoi mit udaba si tasengna oza hoi di tabang ngambagi thauna di leiri bane ba amaromda adu Helen Keller masamakti ubagi thauna su leigidraba aduga tabagi thauna su leigidraba onthokpa punsi magi mahingda hinglamba adungba miyoi amani mahakna piklingai matamdagi kanna honajaduna mahaksi usu udraba tasu tadraba haibasida mahaki imung manungna mahaksi matau karamna anova punsi ma anova mangala ma phangba miyoi ama oigadagi haibasi imung manungna khanduna lakpa matamda
ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯣꯖꯥ ꯑꯃ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯃ ꯑꯦꯅꯤ ꯁꯣꯂꯤꯚꯥꯟ ꯀꯧꯕ ꯑꯣꯖꯥ ꯑꯃꯅ ꯃꯍꯥꯛꯁꯤ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯗꯤ ꯃꯁꯥꯗ ꯏꯁꯤꯡ ꯑꯃ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯁꯦ ꯏꯪꯉꯤꯅꯦ ꯀꯥꯏ ꯑꯁꯤꯁꯤꯅ ꯋꯥꯇꯔꯅꯤ ꯀꯥꯏꯅ ꯃꯈꯨꯠꯇꯒ ꯄꯥꯏꯔꯒ WATER ꯀꯥꯏꯅꯒ ꯍꯥꯏꯕꯤꯕ ꯃꯌꯦꯛ ꯑꯣꯏꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅꯒ ꯋꯥꯇꯔ ꯍꯥꯏꯕꯁꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅꯒ ꯈꯪꯖꯈꯤꯕ ꯃꯤꯀꯨꯞ ꯋꯥꯇꯔꯁꯤꯗꯤ ꯏꯪꯉꯤꯀꯣ ꯀꯥꯏꯅꯒ ꯍꯥꯏꯕꯒꯤ ꯈꯪꯖꯈꯤꯕ A to Z ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯗꯕ ꯑꯃꯗꯤ ꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯣꯖꯥ ꯏꯁꯣꯔꯒꯨꯝꯂꯕ ꯑꯦꯅꯤ ꯁꯣꯂꯤꯚꯥꯟꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯑꯗꯨꯒ ꯍꯦꯂꯦꯟ ꯀꯦꯂꯔ ꯃꯁꯥꯃꯛꯁꯨ ꯑꯣꯜ ꯑꯣꯚꯔ ꯗ ꯋꯥꯔꯜ ꯗꯤꯐ꯭ꯔꯦꯟ ꯀꯟꯇ꯭ꯔꯤꯁꯇ ꯆꯠꯂꯒ ꯅꯨꯄꯤꯒꯤ ꯔꯥꯏꯠ ꯀꯌꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯄꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯄꯤꯁꯤꯡꯅ ꯚꯣꯇꯤꯡ ꯔꯥꯏꯠ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯖꯕ ꯐꯪꯖꯕ ꯅꯣꯂꯦꯖꯇ ꯅꯨꯄꯥ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯕꯒꯤ ꯔꯥꯏꯠꯁꯦ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯌꯥꯝ ꯇꯣꯟꯕ ꯖꯦꯟꯗꯔꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯂꯦꯟ ꯀꯦꯂꯔ ꯃꯁꯥꯃꯛꯅꯁꯨ ꯂꯝꯗ ꯆꯠꯂꯒ ꯑꯃꯦꯔꯤꯀꯥꯟ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯆꯠꯂꯒ ꯃꯍꯥꯛꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯅꯨꯄꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗꯜꯠ ꯁꯐ꯭ꯔꯦꯖ ꯉꯁꯥꯏꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯔꯥꯏꯠꯁꯦ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯏꯍꯧ ꯍꯧꯔꯛꯈꯤꯕꯗꯨ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯟ ꯑꯣꯐ ꯗ ꯂꯤꯗꯔ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯄꯤꯁꯤꯡꯒꯤ ꯚꯣꯇꯔ ꯔꯥꯏꯠ ꯑꯗꯨ ꯅꯨꯄꯤꯁꯤꯡꯗ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯕꯁꯤꯃꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯔꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯂꯦꯟ ꯀꯦꯂꯔꯒꯤ ꯑꯆꯤꯞꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯑꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯕꯔꯊ ꯄ꯭ꯂꯦꯁ ꯑꯣꯏꯈꯤꯕ ꯑꯥꯏꯚꯤ ꯒ꯭ꯔꯤꯟ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯑꯂꯥꯕꯥꯃꯥ USAꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯥꯏꯚꯤ ꯒ꯭ꯔꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯌꯥꯝꯅ ꯒꯨꯒꯜ ꯁꯔꯆ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ 1820ꯗ ꯁꯥꯈꯤꯕ ꯌꯨꯝꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯔꯛꯄ ꯃꯇꯝꯗ 204 ꯌꯔꯁ ꯍꯥꯏꯕꯗꯤ 204 ꯁꯨꯔꯕ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝ ꯄꯤꯁ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯅꯁꯨ ꯌꯦꯡꯕ ꯑꯗꯨꯒ ꯗꯦꯐ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯥꯛꯑꯒ ꯐꯤꯜ ꯇꯧꯕ ꯕ꯭ꯂꯥꯏꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯥꯛꯂꯒ ꯃꯍꯥꯛꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝꯒꯤ ꯀꯥ ꯃꯍꯥꯛꯀꯤ ꯁꯥꯟꯅꯐꯝꯒꯤ ꯀꯥ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯀꯥꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯟ ꯁ꯭ꯇꯦꯠ ꯑꯂꯥꯕꯥꯃꯥ ꯑꯃꯦꯔꯤꯀꯥꯟ ꯁ꯭ꯇꯦꯠꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯣꯜ ꯑꯣꯚꯔ ꯗ ꯋꯥꯔꯜ ꯉꯁꯥꯏ ꯇꯨꯔꯤꯁ ꯀꯌꯥ ꯑꯃ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯃꯐꯝꯁꯤꯗ ꯂꯔꯟ ꯇꯧꯅꯅꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯣꯇꯤꯚꯦꯁꯟ ꯀꯌా ꯑꯃ ꯐꯪꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯦꯂꯦꯟ ꯀꯦꯂꯔꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯍꯣꯠꯅꯕꯤꯔꯝꯕ ꯀꯌా ꯑꯃꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ 13 ꯏꯔꯝꯕ ꯑꯣꯜ ꯑꯣꯚꯔ ꯗ ꯋꯥꯔꯜ ꯃꯍꯥꯛꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯏꯟꯁꯄꯥꯌꯔ ꯇꯧꯕꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯁꯥꯎꯟ ꯑꯁꯤ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯖꯕ ꯉꯝꯍꯟꯕꯤꯔꯤꯕ TSSꯀꯤ ꯇꯥꯃꯣ ꯒꯣꯄꯦꯟ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕꯤꯔꯤꯕ ꯇꯥꯃꯣ ꯑꯣꯄꯦꯟ ꯍꯥꯏꯕ ꯁꯣꯔꯤ ꯇꯥꯃꯣ ꯑꯣꯄꯦꯟ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕꯤꯔꯤꯕ TSSꯀꯤ ꯏꯌꯥꯝꯕ ꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯣ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯕꯤꯔꯤꯕ ꯂꯟꯒꯩ ꯃꯌꯥꯝꯅ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯂꯟꯒꯩ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯃꯗꯤ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯗ 30 to 50% ꯑꯣꯐ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡꯗ 30%ꯗꯒꯤꯅ 40% ꯐꯥꯎꯕ ꯑꯣꯐ ꯍꯥꯏꯕꯗꯤ ꯑꯣꯐꯔ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯃꯁꯨ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯕ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯁꯤꯗꯁꯨ ꯃꯇꯦꯡ ꯈꯔ ꯃꯈꯛ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏ ꯇꯤꯝ ꯂꯟꯒꯩ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯒꯤ ꯇꯤꯝꯕꯨꯁꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯈꯔ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯃꯇꯝ ꯀꯨꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯪꯐꯥꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯦꯟꯇꯛꯅ ꯊꯝꯕꯤꯅꯕꯗ ꯅꯤꯡꯁꯤꯡꯖꯔꯤ Halo, halo Cik. Ahanbada asigi live asibu yengbiriba mayam punampu ikoknomna khurumjari. Asengbudi asigi live si pangthoknaba honabada hadi akoina thengnawe struggle mayam laikre ado mapung oina singamai 360 gi aiga loina jari bai now sing aduga studio dominance ki tamoratan tamogun na dagune haiba sing sigi mateng na ngasigi program si pangthok jaba ngamjabane aduga sigi sei nongmai gi thorom sima pangthok janabagi ayaba logjabada aibu takpi tampirakpa ai gi ojana yam chil chauna haitare kaigi inauna hairagadi kaigi tawdane ge hena dumaina harau harau ya birakwa loina nai gi nungsinjara marup Johnson mangsu matam punamakta dum ai gi chingulechal gi hek live horakpadagi
tabla gi daita si mana percussion gi daita si lobby dana lai ngasi su ai marup Johnson gi chauba thongdang amaga loina na ngasi gi thorom si pangtok pangam jari duga loina na ai gi nungsi jaro marup Arun report tagi Arun thongam ai marup na ngasi gitar paibiba yam nungai jai aseng badi aina aigi wakhalon oina ten takna mayam da thomjaning base koina Helen Killers Day na pangtok sai sigi maram se magumba differently able oiraba misak amana hotna jaramba tawjaramba mayam se singtha bagi loiba nairoi ado khoi ngasigi khunai sida kana gumba singi mama mapa sing haidi differently able macha singsi aigi cha si maitai lon da hairaga soinai re nama soiraga pokle mapang da puthokning daba mingonda ai madi macha soinai ba pu I haigini leimagi macha du mamin ude haigini makong ti I maron thokte haigini haidana losil laga thamba sigi chatnabi sima topiu aigi ichana asoiba leiraiba dugi isorna magi su mana ngamjabat kaigumba thodang ama lawru cho haidana tharak labani aduna magi kari talent leige haiba thidok piraga maga chana ba mafamda mabu makut chambiraga pobiraga tamhanba yaba mahai tamhanbiraga angang sing haidi hogol leiba different level oiraba angang sing du mapung phaba misak ama soidana oiba ngamnabagi da makona biu haiba wakhalon china mapung oina asigi thorom si pangthok sabani aduga asigi thorom sima pangthok sabada ko sponsor oibiriba langai ania letana thagachari aduga asigi live chu yeng bigadoriba tasengbadi amana mapung oina harmonium tabla haibasi isaiga yam naknaba jantra ama oi khoi isai se tamba hogolakpada harmonium se yaudagadi isai tambagi pangan thokte harmonium se dagi yamba khoi isai tamne hojiki nauna ikhalai wangang sing khoi dagi hena hairaba dagi khoi dagi hena mangjin tharaba kaya ama so dum khoi harmonium tabla harmonium se kaya khoi sum angang sing thina makon taning de ka haibala dum yaudaba nate da khoina harmonium tabla se yam nungsi jabanina khoina jantra mayam ga loina na isai tawba dugi mahau mayam da khoi phangan jakre khoina ngamjaba thak ta hona jadana yeng jakre do ngasi khoina harmonium ga tabla ga tan tawga du gitar khak yaurga isam chamna sei macha ma taw se mayam gi kari wakhalon lege mayam gi mota asigumba mahau sima lobi bada mayam da kari wakhalon lege haibasi masu mayam gi mot lawjaning badagi ngasi gi thorom si pangtok sabani haidana maina thamjage ngasi gi thorom sima pangthok na hona bada aigi haitare aigi ni kaimtang ngamjabana chade aigi tasengna mapung oina thodang lobiriba singa mai 360 gi aigi now management oibiriba duga loina na singa mai 360 gi team member oibiriba aigi now sing mayam laktana ngasi su camera gi kari gi mateng pangbiri chatok chen mayam mateng pangbiba inaw sing sigi laman yam chawng tole maru oina studio dominance ki provider oibiriba aigi yamba tamoratan dagune haiba sing sigi mayam tamo ani sigi mateng na asi studio sida Ravi Shankar chingule jalgi tongan ba artist single loina na live tawjaba ngamjaki ba sisu tamo sing tamo rada naman di dago nei mapana tawjaki ba sing mayam sigi laman sidi aina sing wala yam war doi ne dugo asigi thorom se aina pangtok sari ba sida soi ki ba lan ki ba kai ba yauraga su mayam na ngapiu haiwa fam sima thangjani loina na khoina ngasigi thogol pangbiri ba mayam gi marakta nasi koina differently able oiraba koi oza amadi yamba Ravi Shankar yamba Johnson mathang masak takra matungda nasi phawada Ravi Shankar chingule chalna program mathang sandok charak pasida koi guitar gi thogai pangbiri ba koi guitar paibiri ba yamba Arun Thongam busu nasi senjalang jari ba side amadi yamba Ravi Shankar gi maikai dagi su taram na wahi phondok charakra matungda isag dagi oina su amadi yingbiri ba mayam gi maikai dagi su yamba bu puning thawat po hei khara thambina ba nolok chari ngasi mayam gi damakta perform tawbigadori ba khoi gi chinlau sing si ayambana khoi artist ahum haitare artist ahum di totally khoi gi blind ni haibadi mit ubagi pangal thona leitrabani aduga yamba Arunna naitom oina lakpiraga ngasi guitar gi support ama pibiriba yamba bu awang thakta ikai khomna uchari ahanba khoi isai gi thoram haijaba tare ngasi gi nabida si ahanba isai thoram si oza da lakchage oza Sunil Kari dagi hausi gi ahanba isai se ay ahan may say siti
ꯂꯩꯕꯥꯅꯤꯡꯕ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯍꯥꯟꯅ ꯍꯧꯗꯣꯛꯆꯒꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯑꯩꯅ ꯍꯧꯗꯣꯛꯆꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯂꯥꯡꯑꯣꯜ ꯂꯪꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯒꯤ ꯃꯇꯝ ꯁꯦꯡꯗꯕ ꯏꯅ ꯅꯥꯃꯨꯔꯛꯄ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯥꯃꯣꯝ ꯙꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯖꯔꯤꯕ ꯑꯣꯖꯥ ꯃꯥꯅ ꯏꯕꯤꯕ ꯏꯁꯩꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯏꯁꯩꯁꯤꯅ ꯍꯥꯟꯅ ꯍꯧꯗꯣꯛꯆꯒꯦ ꯃꯇꯝ ꯍꯣꯡꯂꯩ ꯌꯧꯔꯃꯥꯜꯂꯦ ꯃꯩꯅꯝꯕꯤ ꯂꯣꯛꯇꯒꯤ ꯃꯩꯔꯤ ꯍꯨꯜꯂꯛꯂꯦ ꯃꯇꯝ ꯍꯣꯡꯂꯩ ꯌꯧꯔꯃꯥꯜꯂꯦ ꯃꯩꯅꯝꯕꯤ ꯂꯣꯛꯇꯒꯤ ꯃꯩꯔꯤ ꯍꯨꯜꯂꯛꯂꯦ 이만한이 나사이곤세 감비 마이나 짝레레 짝레레 나빠리 그야 나몸 그야 마이란 비나 마이리 농다 종신 종신 타와이나 본타 오이나 커리 마땀 공레이 여우라마레 마이남비 록다기 마이리 울라기 Adungay ipu khongang habana mulam da banunggi maiduni ngasi chaklari base Adungay ipu khongang habana mulam da banunggi maiduni ngasi chaklari base ipa ipu kauna khare imasen sakhanade amaga amaga sinade tada bakaya tarare uda bakaya urare yonglai melai naire ne imanang Manang ay pagsi matam kong lay yauramale may nambilok tagi may rihulagli may rihulagli kadai lucing puril di kadai kadai lucing puril di kadai thorak lo
angamba thoraklo karigi thuptuna leiriba kadai luching purindi kadai thoraklo angamba thoraklo karigi thuptuna leiriba lamjing lero naro ina nau nei hoibu lamjing lero naro ina nau nei hoibu muthat birero nungi mai ase muthat birero nungi mai ase matam khom lei yaura male mai nam bi lok tagi mai ri ulli mai ri ulli mai ri ulli yam nungsiba isai ama oza Kumantem Sunil Maitayna yengbiriba mayamgidama koi isai ama kudol tambikre ani suba isai se oza karamba isai na oina tawsige comment pudi kharabudi lakpa hore do comment su dum mathang mathang sum pazarake ani suba isai karam oina ado maruina ekoina pamjaba haitare ko koi leijariba koina sum pamjaba ngasigi isai gi nongmai thoramji atopa koi mamang da pangthokhiba isai nongmai thoramgadi manabadi natte do ado Helen Kellers ta dedicate tawba haitare aduga oza hoi lengsin biriba yamara bi sankar lei biriba amadi yamba se Johnson lei biriba ubagi thauna pangal leijatraba ai yam singni ozani ado ngasi Helen Kellers ki thauram numit mahakpu ningsingjaba numit sida oza differently able singda dedicate tawba yaba isai am khaktang kudol tambiragadi mapung phagdo mali ngasi yam ngai ji hey la tok sake mapalgi misna pamja Saya siapa ibirapa, koi lagi draba, koi bahasa seperti mayung Jayanta Kumar Sharma. Ujare loina thamoi gimitna, ujare loina thamoi gimitna, mapal gimisna pamjadare. Mapal gimisna pamjadare ujare loina thamoi gimitna khangine khangi asoiba kaya khangine khangi asoiba kaya tolab aibu uhandalotli mihaude atai mihaujadare mapal gi mangal thanung da phaure mapal gi mangal thanung da phaure ujare loina thamoi gi mitna
Poknaygi uba Phandraba taibangda Nahati thauja Ashira Ashira Poknaygi uba Poknaygi uba Poknaygi uba Poknaygi uba Phandraba taibangda Nahaki thaujan Ashira Ashira Udraba mitta Shinthari pidi Nahak thingba Ngamloine asidi Amamba mitta Angan bapira Nahaki thaujan Ashira Ashira Nahaki thaujan Ashira Ashira Ujare loina Thamoy gimitna Mapal gimisna Pamjadari Ujare loina Thamoy gimitna Thamoy gimitna Thamoy gimitna ꯑꯣꯖꯥꯅ ꯉꯁꯤꯗꯤ ꯏꯁꯩ ꯐꯖꯈ꯭ꯔꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯕꯤꯖꯦꯟꯗ꯭ꯔ ꯀꯨꯃꯥꯔꯒꯤ ꯃꯌꯦꯛꯇ ꯑꯣꯖꯥꯅ ꯊꯃꯣꯏꯗꯒꯤ ꯁꯛꯇꯣꯛꯄꯤꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯁꯤꯒꯦ ꯍꯥꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯐꯤꯜ ꯇꯧꯖꯩ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯅꯥꯝꯃ ꯑꯩꯈꯣꯏꯒꯤ ꯅꯥꯝꯃ ꯁꯣꯏꯔꯕ ꯑꯗꯨꯒ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯉꯝꯒꯗꯒꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯅꯥꯝꯃ ꯁꯣꯏꯗꯕ ꯎꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯁꯦꯡꯅꯃꯛ ꯋꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯤ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯜꯂꯝꯒꯗꯣꯏꯅꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯞꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯔꯕꯤ ꯁꯪꯀꯔꯕꯨ ꯊꯧꯅꯥ ꯍꯦꯟꯅ ꯄꯤꯖꯔꯤ ꯍꯥꯏꯗꯨꯅ ꯍꯜꯂꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯛꯏ ꯊꯧꯅꯥ ꯍꯥꯞꯆꯔꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯕꯦꯃꯥ ꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ ꯑꯣꯖꯥ ꯍꯥꯏꯅꯁꯨ ꯏꯕꯤꯔꯛꯑꯦ ꯈꯟꯕ ꯍꯧꯔꯦꯀꯣ ꯏꯁꯩꯁꯦ ꯕꯦꯃꯥꯒꯤ ꯏꯁꯩꯁꯦ ꯑꯃꯈꯛꯇꯪ ꯈꯟꯁꯦ ꯃꯥꯁꯦ ꯏꯁꯩ ꯌꯥꯝ ꯈꯟꯒꯟꯕꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯏꯁꯩꯁꯤꯗꯪ ꯈꯜꯍꯜꯂꯒ ꯑꯣꯖꯥ ꯃꯊꯪ ꯀꯣ ꯑꯇꯩꯒꯤꯁꯨ ꯏꯁꯩ ꯈꯜꯂꯛꯄꯁꯤꯡꯁꯨ ꯊꯧꯒꯜ ꯇꯧꯕꯤꯅꯕ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯅꯤꯁꯨꯕ ꯏꯁꯩꯁꯦ ꯇꯥꯖꯕꯗ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯒ ꯆꯥꯅꯕ ꯁꯩꯊꯥꯕ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯏꯃꯨꯡꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯇꯣꯝ ꯏꯔꯦꯡꯕ ꯔꯣꯁꯅ ꯗꯥ ꯁꯨꯅꯤꯜ ꯀꯨꯏꯔꯦ ꯎꯗꯕ ꯏꯌꯥꯝꯕꯩ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯑꯦ Thank you.
ꯑꯣꯖꯥ ꯑꯗꯣ ꯃꯇꯝ ꯌꯥꯝ ꯁꯥꯡꯗꯣꯛꯇꯕꯤꯗ ꯍꯧꯖꯤꯛꯀꯤ ꯏꯆꯜ ꯍꯦꯂꯦꯅꯥꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯛꯄ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤꯁꯦ ꯑꯣꯖꯥ ꯊꯧꯒꯜ ꯇꯧꯕꯤꯕ ꯌꯥꯕꯤꯒꯗ꯭ꯔꯥ? ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ, ꯇ꯭ꯔꯥꯏ ꯇꯧꯖꯒꯦ. ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯣ-ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯕ ꯁꯤꯒꯤ ꯂꯟꯒꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯄ꯭ꯂꯥꯏꯟꯁ ꯁ꯭ꯇꯣꯔꯒꯤ ꯇꯤꯝꯕꯨꯁꯨ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯂꯣꯏꯅꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯊꯝꯖꯒꯦ, ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯂꯟꯒꯩ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯁ꯭ꯇꯣꯔꯁꯤꯗ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯣꯐꯔ ꯄꯤꯕꯤꯔꯤ. ꯑꯣꯐꯔ ꯄꯤꯔꯤꯕꯁꯤ 30 to 50% ꯑꯣꯐꯔꯅꯤ ꯍꯧꯖꯤꯛ ꯄꯤꯕꯤꯔꯤꯕ 30 to 50% ꯑꯣꯐꯁꯦ ꯄꯤꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯦꯅꯥꯎꯟꯁ ꯇꯧꯕꯤꯔꯛꯏ. ꯂꯟꯒꯩꯒꯤ ꯃꯐꯝꯗ ꯆꯠꯄꯤꯔꯒ ꯃꯌꯥꯝꯅ ꯄꯣꯠ ꯆꯩ ꯂꯩꯕꯤꯕ ꯃꯇꯝꯗ up to 50% ꯑꯣꯐꯔ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯂꯦ. ꯑꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯂꯟꯒꯩꯒꯤ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯁ꯭ꯇꯣꯔꯁꯤꯗ ꯃꯌꯥꯝꯅ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯣꯛꯆꯔꯤ. ꯑꯩ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯕꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯣ ꯈꯤꯇꯪ ꯃꯌꯦꯛ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯩꯈꯣꯏ ꯈꯟꯕꯤꯔꯛꯄꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯑꯣꯏꯅ ꯊꯝꯖꯒꯦ. ꯄꯥꯔꯤꯃꯅꯤ ꯃꯃꯥꯅ ꯇꯥꯝꯌꯥꯅ ꯀꯨꯔꯤ ꯆꯦꯟꯕꯀ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯕ ꯀꯧꯔꯤ ꯃꯆꯥꯕꯨ ꯃꯣꯡꯐꯝꯗ 이마기 이붕어 하와이 mani loida huireda lakta bayunda kamnung sana laipakta chanab satkiba wararini imagi phaira azin imagi phaira azin komlang ilagi laklo gaba komlang ilagi laklo gaba imagi ibungo awai gimani Sana noma layrakti kaphiba iman layrakle kaithel dagi sana noma layrakti kaphiba iman layrakle chapu char rola
Warona Iman Ingila Ibagi ibungo Hawai gimani Loidam kuireda Lakta bayunda Kamnung sana Laipa ta Shana bachat kiba Wararini Imagi haira Tazinta Om la ilage Latlo garba Om la ilage Latlo garba Imagi ibungo Hawaii gimani Oza hojiki matek to maningi ama wat pa male tamaro bisa ka wat le ko ado ai hapchara ke amta tathen biro na ai amta hapchara ke am hapning ba mapung pha dra hai ta Yay happy mapung amtang hapchara ke oza au biro ko ai chaksara ke ma tau tam ma ka biro nang na loi namba tau ba hui di share kang do farak le do nang su samu pangal chaudari ni namanam mira Larini nangna paizo tuma setuna nangna paizo tuma setuna ima imanda chatlola imagi ibungo hawai gimani Loidam kuireda lakta bayunda hamnung sana leivata sana bachatiwa wararini ima gifaira tazinta ima gifaira tazin Khom lang ilage taglo gawa Khom lang ilage taglo gawa Imagi ibungo Hawaii gimani Yam noisy Oza sum mapung pha ki tabado oza na sum sai horok pada matik ama kau ba yai na ihan han na oza na question thambiram bado ai su pha de do isai jam nung si jaba duga akhoi gi singamai 360 gi so advisor oi biri ba oza dhanabe lai samna isai se saifam khudimak mahak yawa program khudimak si sai se sakkani haibagi achetpa mongol na sum phaujabani aduga si sai sakraga de akhoi na su mapung pha de haina khanjaba adoza dhanabe na su pamna sakjaba isai ni haidana akhoi gi su makha thana macha oin leijabani na mahaki makha da singmai 360 advisor oi leibibani ado sigi matek si matang aina koithi te lyrics thi laga ne hoju pa sakjare to yum dagi prepare to paganatte ba Okay, ado oza ki 2009 da koi show mo utkiba male adu da koi show du da kai haini mai pakkiba haigadra adum bagi show du da utkiba kai haini performance to mayam tang utpi ba yagadro karam kada utsige do ba ado ngahak tang leraga utsi ko adugi nuai bu dumasu ngai minasi yuda oza do marak thatna akhoi gi mayam da ngasi ngasi oiba thauram sida mayam saruk yabiriba singnasu ngasi isai sibu nuai na tabirangani duga heita akhoi gi mai kai dagi su thaugal taujaba isai matek adu oza na sum sakpiriba sigi mathakta akhoi na heita matau tamjaraga sakpa isai sisu do mayam enjoy tobirangani haina khanjai
ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯃꯊꯪꯒꯤ ꯏꯁꯩ ꯑꯩꯈꯣꯏ ꯂꯧꯗ꯭ꯔꯤꯉꯩ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯊꯧ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔꯒꯤ ꯏꯁꯩ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯑꯣꯖꯥ ꯁꯤ ꯁꯛꯄ ꯌꯥꯏ ꯈꯜꯂꯤꯗ ꯌꯥꯏꯀꯣ ꯑꯣꯖꯥ ꯊꯧꯒꯜꯇꯪ ꯇꯧꯕꯤꯕꯅꯦ ꯑꯩ ꯊꯧꯒꯜ ꯇꯧꯖꯒꯦ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯒꯅꯨ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯉꯝꯒꯅꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯊꯃꯣꯏꯗꯣ ꯅꯪꯒ ꯁꯛꯈꯪꯅꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯗꯣ ꯅꯪꯒ ꯁꯛꯎꯅꯗ꯭ꯔꯤꯉꯩ ꯊꯃꯣꯏꯗꯣ ꯅꯪꯒ ꯁꯛꯈꯪꯅꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯗꯣ ꯅꯪꯒ ꯁꯛꯎꯅꯗ꯭ꯔꯤꯉꯩ ꯄꯥꯝꯖꯔꯦ ꯑꯃ ꯄꯤꯔꯝꯃꯨ ꯅꯧꯍꯧꯅ ꯀꯥꯎꯔꯒꯦ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕ ꯉꯝꯂꯔꯣꯏ ꯈꯪꯅ ꯋꯥꯔꯧꯅ ꯍꯥꯏꯕꯅꯤ ꯆꯣꯏꯔꯣꯜꯗꯤ ꯅꯠꯇꯦ ꯁꯦꯡꯂꯕ ꯌꯥꯋꯥꯅꯤ ꯉꯝꯂꯔꯣꯏ ꯈꯪꯅ ꯋꯥꯔꯧꯅ ꯍꯥꯏꯕꯅꯤ ꯆꯣꯏꯔꯣꯜꯗꯤ ꯅꯠꯇꯦ ꯁꯦꯡꯂꯕ ꯌꯥꯋꯥꯅꯤ ꯑꯣꯏꯖꯕ ꯊꯤꯕ ꯊꯃꯣꯏꯅꯤ ꯍꯥꯏꯔꯝꯃꯨ 나랄니 칸나 뭉시바 미라이바 오이자바 티바 타모이니 하이람 나랄니 칸나 뭉시바 미라이바 오이할루 아이고 본시기 람란바 Puduna chatko nangini nungsiba Hai ganu aibu minungsi kandaba Ngam gani nangbu punsigi kainaba Oi hallu aibu punsigi lamlaba lamlanba punsigi lamlanba ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯟꯗꯛ ꯇꯧꯕ ꯃꯇꯝꯗ ꯐꯥꯎꯖꯕ ꯑꯩꯈꯣꯏ ꯋꯥꯍꯩ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯌꯥꯝꯕ ꯏꯇꯦꯟ ꯃꯥꯏꯕꯝꯅ ꯏꯕꯤꯔꯛꯏ
isay mayek sigi sur sina pakhang amuk oining hal ida yamba sunil matam sang nam yam gi seba to bang amoi biu loina na matang chabada yamba gi spec haibadi sunglass amadi khudo tamjage haidana ai yamba itin mai bam si every program khudi makta gi spec uppa yaba mafam leiragadi khudo tamjage haidana do madi ko chen chelaga do mateng pangjabane yam ngai ji yam ngai ji sale su lâu da mi mateng se yam pang ba yam ba sina oza gi dama spec ama khudo tambi ga haina takpire yam ngai ji loina na oinam angobi angobana haibire ko oinam angoba haiba aigi irai kai gi inauni sunil aigi su isai puminna ba inauni laibak thibana inau bobidi aikoi pona maktagi thadolaga chakhre nungaite nayam bana yai phaba oyu haijari inau bobidi aikoi punam pu thadolaga chakhre oinam angoba he odo simala edoga oza sunil bu nanauna lapna khurumjari nanauna chahi 16 gi matung asi uba phangjaba yam haraujai madana moirang chana haibirakani ozagi ngasagi khut pairaga takpi khiba koigi mahairoi mayam amadi leibirabane ba masing je kayamukadi sure ozana ngasi bawgada takpi khiba haigata satra isana semjakhiba sebok haitare masing sidi hai ngamre kun muki mathak tadi ola oiramgada umal si mayam si mathakta aigi yamrabi shankar su yauri neba ado yamrabi shankar sina matau karamna karaida thengnarui no khatang thambiu da tentakna masu aina kogi tamjarak pa government ideal blind school ki kogi tagyal gi se tagil gi se siki kogi school sita tamak pani koina sakra matungda oza so dugi school se tambire eba hoi aduga koina sakra matungda koina muk sarigama musical center ina koina kogi music college ma matamda hangtoi hangtok pasida kogi labna satpangam daba kogi blind person sing adagi adagi surrounding akoi bada leiba adagi kogi naurem tong uripok paugi manung sida leiba kogi auba warga su uda borga su mayam pulap sila aga stida isai tambam oiba phi yam pikpa phi am kak lojaraga koina matamdu da tha gi lupa yang kai dang lojaraga ko low da bogom bani mani matamdu da adumaina kogi adumain tawbudagi masi kogi koi rabi shankar ji isai tamba लाखिबदगी सुमाइना कोई स्कूल दगी दी थोकपगी खुदोंग चाबसी फंगदबनिना ओजानंग तंग लापीबा याब्रा हाबदा आइसी अदुम अदोरगदी इसै पामबगी दमक्ति आइदी थवाई कतोकसै आई तसेंगना हारगदी इसै अइना हाइबै तबदुन मखलमनि दुगा अइना हाइजरिबा खरसिदी मयामदा ताकथोकसगी हाबगी अमख अइंगोंदा लेजबनिना अदुदी लाके आई अदुम युमदगी अदुम आई माइन तौरगा चटलगा सुमाइना अइना तंबिजरकपनि अदो प्लान स्कूल मा खक्तसु नति अदो ngasi ओइनदि मा खक्तंग ओइना पंजरे हाइदि कइनो कोइ रविशंकरना अदुमाइना माना थवाय याउजरकपदगी हाइब तारे अखोइना तंबिबना खरा अदो माना थवाय याउजरगा करे हेना ओना जबदुना असि मागी फिल्म जि सी यवकपनि हैना इसमाइ तमजगे अदो ओजा हेलेन केलर gi su oza ngasi gi nomisida khatang panjan jaraga ko हेलेन केलर masamagsi koi piklingai matamdagi antana ubagi pangal thauna leigi daba mangi boi taga su mahaki oza koi bikhiba koi gi khut paraga takpi khiba aduga punsi haise sumni haina takpi rakhiba sumna egi yamba ravi shankar gi su koi gi sagi education gi line se lak matamda music haise bu saktak pikhiba khut paraga takpi khiba saregama takpi khiba oza hargadi oza Kumantem Sunil Maitani haibada haiman ba thokadra adu khadang tambiu mayam nadi oza khoigi yamba Ravi Shankar je hojiti music composer ga oidana isai ga je phongdana adaidi mayam su even se ai baubada hangi tamorabi isai ga tambiu saregama haije mandi ai khotu sum hai saregama haije khutni sumai sumai tawgadam sumai paigadam niom kairagadi music haije de yade niom tawba yade discipline like yam takpi ko adu oza gi ahan ba ngasagi yamba Ravi Shankar gi ahan ba oza se oza oigadra mayam tang thambiramo sigi wahang sigi pakhum sidi aina pibabudi koi Ravi Shankar na piban hena sumgadabo male na khalle tang thambiyo ne yam Ravi Shankar gi ahan boza se bu music ki ahan boza se katang kwang do hai pibam mam ta dre na itai mana complain tawre maning dagi koi gi ai se effect thaba mic ni na
ꯇꯥꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯟꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝꯗ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝꯗ ꯌꯥꯎꯕ ꯑꯣꯖꯥꯁꯦ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯌꯥꯝꯕ ꯕ꯭ꯂꯥꯏꯟ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕ ꯑꯣꯖꯥꯁꯤꯅ ꯁꯥꯒꯨꯝꯕ ꯂꯥꯎꯕ ꯈꯣꯠꯄꯁꯦ ꯁꯤꯗꯩ ꯇꯝꯃꯛꯏ ꯑꯣꯖꯥ ꯅꯟꯗꯩꯕꯝ ꯁꯨꯁꯤꯂꯥ ꯃꯤꯡ ꯄꯟꯖꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗ ꯍꯩꯉꯥꯡꯗꯒꯤ ꯑꯣꯖꯥ ꯕꯁꯟꯇ ꯑꯃꯨꯛ ꯈꯔꯅꯤ ꯇꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯍꯥꯏꯗꯤ ꯕꯤꯁꯥꯔ ꯐꯥꯎꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯅꯣꯂꯦꯖ ꯂꯩꯖꯔꯛꯄꯁꯦ ꯑꯣꯖꯥ ꯁꯨꯅꯤꯜꯒ ꯊꯦꯡꯅꯔꯛꯑꯦ ꯑꯗꯩ ꯊꯦꯡꯅꯕꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯣꯖꯥ ꯁꯨꯅꯤꯜꯒ ꯑꯣꯖꯥ ꯕꯁꯟꯇꯒꯁꯦ ꯇꯨꯅꯔꯒ ꯆꯠꯂꯤ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟꯁꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯂꯧꯕꯤꯌꯦꯕ ꯑꯣꯖꯥꯅ ꯁꯪꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯒ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯈꯤꯕ ꯑꯗꯒꯤ ꯀꯤꯕꯣꯔꯗꯇ ꯀꯩꯗ ꯑꯩꯅ ꯁꯨꯝ ꯅꯣꯂꯦꯖ ꯂꯧꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯔꯃꯣꯅꯤꯌꯝꯒꯨꯝꯕ ꯈꯣꯡꯕ ꯇꯝꯕꯤꯔꯛꯄ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕꯤꯔꯛꯄꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯅꯤꯜꯅ ꯑꯌꯥꯝꯕ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯞ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯏꯁꯩ ꯍꯥꯏꯅꯩꯁꯦ ꯁꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯖꯥ ꯁꯣꯔꯤ ꯊꯦꯡꯅꯖꯔꯒ ꯑꯣꯖꯥ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯣꯖꯥ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯖꯥ ꯑꯣꯏꯖꯈꯤ ꯀꯤꯕꯣꯔꯗꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯁ꯭ꯇꯥꯐ ꯅꯣꯇꯦꯁꯟ ꯀꯥꯏꯅ ꯂꯩꯕꯁꯤꯡ ꯈꯔ ꯌꯥꯝ ꯁꯥꯡꯗꯣꯛꯆꯔꯔꯣꯏꯒꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯐꯤꯂꯝꯒꯤ ꯀꯔꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯨꯕ ꯑꯗꯩ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯕ ꯑꯣꯖꯥꯒꯤ ꯏꯁꯩꯁꯤꯡꯗ ꯕꯥꯁꯤ ꯈꯣꯡꯖꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯦꯔꯤꯌꯔ ꯁꯦꯝꯖꯔꯛꯄꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯑꯃ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯗ ꯑꯣꯖꯥꯁꯨ ꯎꯗꯕꯅꯤ ꯏꯌꯥꯝꯕꯁꯨ ꯎꯗꯕꯅꯤꯀꯣ ꯉꯁꯤ ꯍꯦꯂꯦꯟ ꯀꯤꯂꯔꯁꯀꯤ ꯅꯨꯃꯤꯠꯅꯤꯅ ꯈꯤꯇꯪ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗ ꯈꯤꯇꯪ ꯂꯥꯛꯃꯤꯟꯅꯁꯤ ꯑꯣꯖꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯌꯥꯝꯕꯒꯤ ꯔꯕꯤ ꯁꯪꯀꯔꯒꯤ ꯈꯨꯠ ꯄꯥꯏꯔꯒꯗꯤ ꯁꯣꯏꯗꯅ ꯇꯥꯛꯑꯝꯒꯅꯤ ꯍꯥꯏꯅ ꯇꯥꯏ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯩꯅ ꯈꯣꯡꯉꯤꯕ ꯈꯨꯐꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯄꯟꯖꯍꯧꯕ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀோ ꯄꯥꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯦꯅꯔꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯖꯦꯅꯔꯦꯜꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗ ꯆꯦꯟꯕ ꯑꯩꯈꯣꯏꯅꯗꯤ ꯈꯤꯇꯪ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯋꯥꯔꯧ ꯀꯩꯀꯥꯁꯨ ꯍꯦꯛ ꯇꯧꯕ ꯑꯩꯈꯣꯏ ꯀꯃꯜ ꯇꯔꯃꯤꯅꯣꯂꯣꯖꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯁ ꯅꯪ ꯑꯗꯨ ꯐꯤꯂꯝꯗꯨ ꯌꯦꯡꯉꯕ꯭ꯔꯥ ꯀꯥꯏꯁꯦ ꯑꯗꯨꯝ ꯀꯃꯜ ꯑꯣꯏꯅꯩꯗꯅꯀꯣ ꯑꯗꯨ ꯕ꯭ꯂꯥꯏꯟ ꯑꯃꯗꯗꯤ ꯑꯗꯨ ꯐꯤꯂꯝꯗꯣ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯂꯩꯅꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯋꯥꯈꯜꯗꯒꯁꯤ ꯁꯨꯝ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝ ꯐꯥꯎꯕꯗꯣ ꯍꯣꯏ ꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯦ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟꯅꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯔꯃꯣꯅꯤꯌꯝ ꯈꯣꯡꯉꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯂꯣꯟꯅ ꯇꯥꯏ ꯑꯩꯈꯣꯏꯅ ꯁꯥꯒ ꯄꯥꯒꯁꯤ ꯅꯝꯃꯒ ꯏꯁꯩ ꯑꯣꯔꯥꯏꯌꯨ ꯑꯣꯏꯅ ꯇꯥꯛꯑꯦ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯃꯃꯥꯡꯕꯨꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯃꯤꯆꯩꯗꯤ ꯌꯥꯝ ꯊꯤꯕꯀꯣ ꯌꯥꯝ ꯊꯤ ꯆꯩꯔꯛꯑꯦꯕ ꯍꯣꯏ ꯃꯇꯝꯗꯨꯗꯗꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯗꯅ ꯀꯞꯄꯒ ꯌꯥꯎꯋꯦ ꯍꯣꯏ ꯌꯥꯝ ꯊꯤ ꯆꯩꯔꯛꯈ꯭ꯔꯖꯥꯠꯅꯤ ꯑꯣꯖꯥ ꯁꯨꯝ ꯃꯔꯛ ꯊꯠꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯀꯣ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒꯗꯤ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯄꯟꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯣꯏ ꯀꯥꯏꯅ ꯇꯧꯕ꯭ꯔꯣ ꯑꯣꯖꯥ ꯀꯔꯝꯕ ꯋꯥꯍꯩꯒꯗꯤ ꯑꯁ ꯁꯤꯖꯤꯟꯅꯩ ꯌꯥꯝ ꯁꯥꯊꯤꯕ ꯂꯣꯟ ꯑꯣꯖꯥꯁꯨ ꯈꯛꯇ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨꯗꯅ ꯀꯔꯝꯕ ꯋꯥꯍꯩꯒ ꯁꯤꯖꯤꯟꯅꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯋꯥꯈꯜꯗ ꯆꯨꯔꯒ ꯂꯩꯔꯤꯁꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯗꯤ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯁꯤꯗꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯑꯗꯨꯃꯥꯏꯅꯗꯤ ꯁꯤꯖꯤꯟꯅꯔꯝꯃꯣꯏ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯖꯍꯧꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯕꯁꯦ ꯑꯍꯥ ꯑꯩꯒ ꯑꯣꯖꯥꯒꯇꯅꯦꯕ ꯐꯝꯗꯣꯏꯁꯦ ꯍꯣꯏ ꯑꯣꯖꯥꯒ ꯑꯩꯒꯇꯪ ꯐꯝꯗꯣꯏꯅꯤ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯄꯗ ꯑꯩꯒꯇꯅꯦꯕ ꯐꯝꯗꯣꯏꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯦꯁꯀꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯕꯦꯁꯀꯤ ꯇꯥꯛꯆꯕ ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯁꯦ ꯁꯥꯎꯔꯒ ꯆꯩꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯅ ꯆꯩꯕꯅꯦ ꯍꯥꯏꯁꯤꯗꯤ ꯀꯣꯟꯅ ꯈꯪꯉꯛꯑꯦꯕ ꯑꯣꯖꯥꯅ ꯊꯤꯅ ꯆꯩꯈꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩꯕꯒꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯈꯔ ꯇꯥꯛꯇꯅ ꯑꯉꯥꯡꯁꯤꯡ ꯈꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯝꯕꯤꯕ ꯂꯩꯗꯅꯀꯣ ꯁꯤꯗꯒ ꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯣꯖꯥꯅ ꯑꯗꯨꯒꯤ ꯊꯥꯛꯇ ꯆꯩꯕꯤꯔꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤ ꯌꯧꯕ ꯉꯝꯖꯩꯁꯦ ꯈꯤꯇꯪ ꯇꯧꯔꯁꯨ ꯍꯥꯏꯗꯤ ꯑꯩ ꯎꯖꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯕꯥꯁꯤ ꯈꯔ ꯈꯣꯡꯖꯔꯤ ꯑꯩ ꯀꯤꯕꯣꯔꯗ ꯈꯔ ꯈꯣꯡꯖꯩ ꯀꯥꯏꯅ ꯑꯗꯩ ꯏꯁꯩ ꯈꯔ ꯑꯗꯨꯝ ꯇꯦꯛ ꯀꯝꯄꯣꯖ ꯇꯧꯕ ꯉꯝꯖꯩ ꯀꯥꯏꯅ ꯈꯤꯇꯪ ꯈꯔ ꯎꯠꯄ ꯉꯝꯖꯔꯤꯁꯦ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯆꯩꯕꯤꯔꯛꯑꯝꯗ꯭ꯔꯗꯤ ꯉꯝꯃꯝꯗꯕ ꯌꯥꯏ ꯌꯥꯝ ꯂꯥꯏꯊꯣꯛꯑꯝꯒꯅꯦꯕ ꯔꯥꯒ ꯁꯤꯃ ꯐꯥꯗꯕꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯂꯣꯟꯗ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯆꯔꯥ ꯍꯦꯜꯂꯣ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯁꯦ ꯀꯩꯅꯣ ꯇꯥꯏ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯉꯥ ꯊꯣꯡꯕ ꯄꯤꯖꯩꯑꯕ ꯁ꯭ꯀꯨꯜꯗ ꯍꯣꯁꯇꯦꯜꯗ ꯊꯥ ꯑꯃꯒꯤ ꯑꯔꯣꯏꯕ ꯁꯟꯗꯦꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦꯕ ꯑꯣꯖꯥ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯈꯛ ꯂꯩ ꯔꯕꯤ ꯁꯪꯀꯔ ꯍꯌꯦꯡꯁꯤ ꯌꯦꯟ ꯇꯥꯔꯝꯒꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯀꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯊꯥ ꯑꯃꯒꯤ ꯑꯔꯣꯏꯕ ꯊꯥꯡꯖꯅꯤ ꯍꯌꯦꯡꯗꯤ ꯌꯦꯟ ꯇꯥꯗꯣꯏꯅꯦꯕ ꯔꯕꯤ ꯁꯪꯀꯔ ꯍꯌꯦꯡꯁꯤ ꯌꯦꯟ ꯇꯥꯔꯝꯒꯅꯤꯅꯦ ꯑꯣꯖꯥ ꯇꯥꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝꯗꯣ ꯄꯥꯏꯔꯒ ꯆꯪꯉꯣ ꯌꯦꯟ ꯊꯣꯡꯕ ꯇꯦꯡꯀꯣꯠꯇꯨꯅ ꯑꯩꯈꯣꯏꯗꯨꯗ ꯕꯥꯖꯤꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯛꯄꯒꯤ ꯑꯔꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯜꯂꯤꯛ ꯑꯔꯦꯝꯕꯁꯦ ꯈꯣꯝꯕ ꯂꯥꯛꯄ ꯕꯥꯖꯤꯅ ꯑꯍꯜ ꯑꯃ ꯂꯩꯌꯦ ꯃꯥꯏ ꯃꯆꯥꯁꯤꯡꯗ ꯄꯤꯖꯊꯣꯛꯀꯣ ꯑꯗꯨꯒ ꯏꯁꯩ ꯑꯣꯔꯥꯏ ꯂꯩꯌꯣꯅ
ꯍꯥꯏꯗꯤ ꯋꯥꯈꯜꯗꯗꯤ ꯑꯁ ꯑꯣꯖꯥꯅ ꯉꯥꯡꯉꯤꯁꯦ ꯃꯇꯝꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯈꯪꯗꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯑꯣꯖꯥꯅ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯊꯥꯛꯇꯣ ꯌꯧꯅ ꯉꯥꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯝꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯥꯏꯊꯣꯛꯑꯒ ꯂꯩꯔꯝꯅꯦꯕ ꯄꯩꯈꯥ ꯊꯥꯕꯒꯤ ꯏꯁꯩ ꯈꯔ ꯐꯥꯔ ꯂꯣꯏꯔꯦ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯁꯩ ꯈꯔ ꯑꯣꯏꯔꯦ ꯑꯣꯖꯥꯅ ꯌꯥꯕꯗꯣ ꯑꯗꯨꯈꯛ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯅꯥꯎꯅ ꯍꯪꯕ ꯎꯗꯕ ꯑꯃꯅ ꯎꯗꯕ ꯀꯃꯥꯏꯅ ꯇꯥꯛꯀꯦꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯍꯥꯔꯃꯣꯅꯤꯌꯝꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯈꯣꯡꯉꯛꯄꯁꯦ ꯑꯣꯖꯥꯅ ꯈꯨꯠꯐꯝ ꯂꯥꯜꯂꯦꯁꯦ ꯈꯪꯉꯦꯕ ꯈꯨꯕꯤꯅ ꯑꯉꯧꯕꯒꯤ ꯅꯝꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯈꯔ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯈꯨꯠꯐꯝꯁꯦ ꯂꯥꯜꯂꯦꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯔꯦꯒꯃꯥꯁꯦ ꯁꯨꯝ ꯈꯣꯡꯉꯛꯄꯗ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯎꯔꯥ ꯈꯨꯠꯐꯝ ꯂꯥꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯎꯕ ꯅꯠꯇꯦꯀꯣ ꯍꯥꯏꯁꯦ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯦꯟꯁ ꯑꯃ ꯂꯩꯖꯩꯑꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯗ ꯏꯁꯣꯔꯅ ꯄꯤꯔꯛ ꯃꯈꯣꯟꯗ ꯈꯪꯉꯤꯔꯥ ꯈꯣꯡꯉꯛꯏꯕ ꯁ꯭ꯇꯥꯏꯜꯁꯤꯗ ꯈꯪꯉꯤꯔꯥ ꯍꯥꯏꯁꯦ ꯃꯤꯅꯗꯤ ꯈꯪꯕꯗ ꯋꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯈꯪꯉꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯈꯪꯕꯤꯔꯛꯑꯦꯕ ꯈꯨꯠꯐꯝꯁꯦ ꯅꯪꯒꯤꯗꯣ ꯈꯨꯗꯣꯝꯕꯤꯗꯨꯅ ꯑꯃꯨꯕꯗꯨꯅ ꯃꯨꯅꯦ ꯕ꯭ꯂꯦꯛꯀꯤꯗꯨꯅ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯂꯣꯟꯗꯥꯗ ꯍꯥꯏꯔꯦꯀꯣ ꯕ꯭ꯂꯦꯛꯀꯤꯗꯨꯗ ꯑꯃꯨꯕꯗꯣ ꯈꯨꯗꯣꯝꯕꯤꯗꯣ ꯇꯥꯍꯜꯂꯣꯏꯕꯅꯤ ꯃꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯪꯉꯛꯑꯦꯕ ꯑꯗꯩ ꯈꯨꯠ ꯄꯥꯏꯔ ꯇꯥꯛꯄꯤꯔꯛꯏ ꯈꯨꯠꯐꯝꯗꯣ ꯁꯨꯃꯥꯏꯅ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯄꯥꯏꯑꯣ ꯁꯨꯃꯥꯏꯅ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯐꯥꯛꯀꯗꯧꯅꯤ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯐꯥꯛꯑꯣ ꯀꯥꯏꯁꯦ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯄꯤꯔꯛꯑꯦ ꯑꯣꯖꯥꯒꯤ ꯍꯥꯏꯗꯤ ꯃꯅꯥꯛꯇ ꯑꯗꯣ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯕꯨꯗꯤ ꯑꯣꯖꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯉꯁꯤ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯇ ꯅꯤꯡꯁꯤꯡꯕꯒꯥꯏꯁꯦ ꯑꯣꯖꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇꯤ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯣꯖꯥ ꯑꯃꯅ ꯐꯪꯕ ꯌꯥꯕ ꯒꯤꯐꯠ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯃꯍꯩꯔꯣꯏ ꯀꯌా ꯑꯃꯅꯗꯤ ꯑꯣꯖꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯕ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯉꯁꯤꯗꯤ ꯐꯥꯎꯔꯦ ꯍꯥꯏꯗꯅ ꯃꯃꯩ ꯊꯦꯛꯀꯠꯇꯅ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯦ ꯃꯤꯡꯃꯛ ꯄꯟꯗ꯭ꯔꯒꯁꯨ ꯑꯣꯖꯥ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯆꯈꯤꯕꯁꯤꯡꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯄ ꯑꯗꯨꯒ ꯀꯥꯎꯊꯣꯛꯄꯤꯈꯤꯕ ꯑꯅꯤꯁꯤꯗꯤ ꯎꯜꯇꯥ ꯄꯨꯜꯇꯥꯅꯤ ꯑꯣꯟꯅ ꯇꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯒꯗꯤ ꯏꯁꯥꯗꯒꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯁꯤꯡꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯔꯤꯒꯨꯝꯕ ꯌꯦꯡꯉꯝ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡꯗꯨꯗꯀꯣ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕꯒꯗꯤ ꯂꯩꯕꯤꯒꯦ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯝꯕꯤꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯃꯣꯏꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯥꯎꯕꯤꯗꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯆꯠꯀꯗꯧꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯗꯨꯕꯨꯗꯤ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ 10 ꯇꯝꯕꯤꯕꯒꯤ ꯃꯅꯨꯡꯗ ꯁꯥꯇ꯭ꯔ ꯑꯃꯈꯛꯇꯅꯦ ꯍꯥꯏꯌꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯁꯦ ꯁꯥꯇ꯭ꯔ ꯑꯃꯈꯛ ꯂꯩꯍꯧꯒꯅꯤꯅ 10 ꯇꯝꯕꯤꯕꯗ ꯁꯥꯇ꯭ꯔ 2 ꯂꯩꯍꯧꯒꯅꯤ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯉꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯃꯤ ꯑꯣꯏꯅꯕ ꯑꯩꯅ ꯁꯦꯝꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯃꯤꯔꯛ ꯇꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯔꯛ ꯇꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯦꯡꯉꯝꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯄ ꯑꯣꯏꯁꯅꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯪꯕꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯁꯣꯜꯂꯀꯥꯟꯗ ꯆꯥꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯀꯩ ꯆꯥꯅꯤꯡꯉꯤ ꯑꯣꯖꯥꯅ ꯍꯪꯕꯗꯨꯗꯤ ꯑꯣꯖꯥ ꯇꯁꯦꯡꯅ ꯋꯥꯔꯧꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯜꯂꯤꯉꯩ ꯃꯇꯝ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯩ ꯆꯥꯅꯤꯡꯉꯤꯅ ꯍꯪꯕꯤꯔꯒꯗꯤ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯒ ꯆꯥꯊꯣꯛꯄ ꯌꯥꯏꯗꯅ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯖꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟ ꯑꯃꯈꯛ ꯌꯥꯎꯈꯤ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯑꯩꯁꯦ ꯂꯨꯅ ꯇꯧꯕꯁꯦ ꯑꯩ ꯁꯨꯈꯪ ꯈꯪꯗꯦꯕ ꯑꯩ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯑꯩ ꯁꯨꯈꯪ ꯈꯪꯗꯦ ꯑꯩ ꯏꯁꯥ ꯁꯨꯈꯪ ꯈꯪꯖꯗꯦ ꯑꯩ ꯃꯥꯡꯗꯗꯤ ꯑꯗꯨꯝ ꯊꯤꯅ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯈꯪꯕꯅꯦ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯗ ꯑꯩ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒ ꯑꯗꯨꯝ ꯇꯝꯃꯤꯟꯅꯖꯔꯛꯄ ꯏꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯅꯣꯏ ꯔꯕꯤ ꯁꯪꯀꯔꯒꯤ ꯃꯇꯧ ꯇꯝꯃꯨ ꯔꯕꯤ ꯁꯪꯀꯔꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯇ ꯉꯥꯏꯔꯤ ꯁꯨꯃꯥꯏꯅ ꯁꯤ ꯌꯧꯈ꯭ꯔꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯣꯠꯅꯗꯅ ꯂꯩꯔꯦ ꯀꯥꯏꯅ ꯄꯜꯂꯛꯄꯁꯦ ꯑꯩꯈꯣই ꯀꯣꯟꯅ ꯑꯣꯖꯥꯗ ꯇꯝꯕ ꯂꯣꯏꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥꯗ ꯇꯝꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗ ꯇꯝꯕ ꯐꯪꯗ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯗꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯃꯌꯥꯝꯗꯒꯤ ꯄꯤꯔꯛꯄ ꯃꯦꯇꯔ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯠ ꯃ꯭ꯌꯨꯖꯤꯛꯇ ꯆꯠꯂꯦ ꯃꯇꯝ ꯏꯁꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯈꯪꯉꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯗꯒꯤ
ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯅ ꯑꯩꯉꯣꯟꯗꯒ ꯆꯦꯂꯦꯟꯖꯤꯡ ꯇꯧꯈꯤꯕ ꯃꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯣꯉꯥꯟꯅ ꯇꯧꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯖꯗꯕ ꯃꯣꯃꯦꯟ ꯑꯃꯅꯦ ꯁꯤꯃꯁꯨ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯖꯔꯤꯉꯩꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯁꯤꯕꯣꯛꯀꯤ ꯆꯥꯡꯗ ꯂꯨꯅ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯁꯨ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯪꯖꯗꯅ ꯑꯣꯖꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯃꯦꯗꯥꯝ ꯑꯃ ꯐꯪꯖꯗꯅ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯑꯣꯏꯒꯅꯤꯀꯣ ꯑꯣꯖꯥ ꯑꯩꯒꯤꯁꯦ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯣꯀꯦ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯑꯣꯖꯥ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯣꯖꯥꯒꯤ ꯃꯤꯠꯁꯦ ꯑꯗꯨꯝ ꯎꯗꯅ ꯑꯗꯨꯝ ꯄꯣꯛꯂꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯕꯥꯏꯑꯣꯗꯥꯇꯥꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯑꯣꯖꯥ ꯎꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯕꯁꯤ ꯑꯣꯖꯥꯗ ꯐꯤꯜ ꯁꯨꯡꯇꯧ ꯇꯧꯍꯧꯗ꯭ꯔꯕꯅꯦꯕ ꯕꯥꯏꯑꯣꯗꯥꯇꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯃꯝꯕꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯥꯡꯗ ꯑꯩꯁꯤ ꯈꯤꯇꯪ 2005 ꯐꯥꯎꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯁꯥ ꯑꯗꯨꯝ ꯈꯪꯕ ꯉꯝꯕ ꯑꯗꯒꯤ ꯁꯥꯏꯀꯜ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯊꯧꯕ ꯉꯝꯃꯛꯄ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯊꯤꯕ ꯑꯗꯨꯝ ꯀꯩꯅꯣ ꯀꯥꯕ ꯈꯪꯉꯛꯄꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤ ꯑꯗꯨꯒ ꯌꯥꯝ ꯁꯦꯡꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯉꯥꯜꯁꯨ ꯐꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯛꯁꯜꯂꯒꯗꯤ ꯃꯤ ꯃꯁꯛ ꯀꯩꯁꯨ ꯑꯗꯨꯝ ꯀꯥꯕ ꯈꯪꯕ ꯉꯝꯕꯒꯤ ꯆꯥꯡ ꯃꯁꯦꯡ ꯃꯔꯥꯡꯒꯤ ꯆꯥꯡꯗ ꯂꯥꯛꯈꯤ ꯑꯗꯨꯒ 2000 ꯑꯩꯈꯣꯏꯒꯤ 6ꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯠꯁꯤꯗꯪ ꯃꯝꯕꯅꯤ ꯋꯥꯈꯟꯗꯤ ꯃꯝꯗꯦꯀꯣ ꯑꯗꯨꯅꯦ ꯌꯥꯝ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯤꯠꯁꯦ ꯎꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔ ꯃꯥꯜꯂꯦꯅ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤꯀꯣ ꯑꯣꯖꯥ ꯍꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯤꯡꯂꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯁꯤꯡꯖꯃꯩ 3ꯁꯤꯒꯤꯁꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯅꯤꯡ ꯃꯃꯥꯡ ꯆꯣꯡꯗꯅ ꯑꯗꯣ ꯑꯣꯖꯥ ꯎꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯂꯤ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯈꯣꯡ ꯅꯥꯝꯃ ꯌꯥꯗ꯭ꯔꯦ ꯃꯤꯠ ꯅꯥꯝꯃ ꯎꯗ꯭ꯔꯦ ꯑꯣꯔ ꯑꯩ ꯅꯥ ꯄꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯗꯨꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯅꯦꯕ ꯑꯣꯖꯥꯅ ꯄꯤꯕꯤꯅꯤꯡꯉꯤꯁꯦ ꯃꯥꯅꯤ ꯑꯣꯖꯥ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯀꯩꯗꯧꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯁꯩ ꯑꯃ ꯍꯥꯞꯆꯟꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯜ ꯔꯦꯁꯃꯥꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯉꯁꯤ ꯈꯣꯡꯕꯨ ꯑꯣꯏꯅ ꯏꯆꯜ ꯔꯦꯁꯃꯥꯁꯨ ꯂꯥꯛꯄꯅꯤꯅ ꯏꯆꯜ ꯔꯦꯁꯃꯥꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃꯈꯛꯇꯪ ꯏꯁꯩ ꯑꯃ ꯑꯣꯔ ꯑꯅꯤ ꯏꯁꯩ ꯈꯔ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣ ꯁꯤꯡꯒꯜ ꯑꯃꯁꯨ ꯍꯥꯟꯅ ꯁꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯏꯁꯩꯁꯤꯁꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯉꯥꯏꯍꯥꯛ ꯏꯁꯩ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ ꯑꯩꯅ ꯀꯩꯝ ꯌꯦꯠꯇꯕꯤꯗ ꯋꯥꯔꯤꯁꯤ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯦ ꯍꯦꯂꯦꯟ ꯀꯦꯂꯁꯀꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯖꯕ ꯅꯨꯃꯤꯠꯅꯤꯅ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯌꯥꯎꯍꯟꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯗ ꯈꯔ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯈꯥ ꯇꯥꯕ ꯏꯁꯩꯁꯤꯡ ꯑꯁꯤꯗꯤ ꯏꯆꯜ ꯔꯦꯁꯃꯥ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯁꯩ 2-3 ꯃꯊꯪ ꯑꯩꯈꯣই ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯣꯛꯆꯔꯤ
ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯕꯝ ꯇꯝꯖꯒꯦ.
ꯊꯥꯒꯠꯆꯔꯤ꯫ Helen Keller's pu ningsingjaba amadi mahaki mapok numit pu ikai khumnabut poina ningsingjaba amadi mayamda asumna koi ubagi pangal leitraba amadi tabagi pangal leitraba mahakna international society international community da mahakna pibiramba kanabasing amadi achievement kaya amana ngasi phawbada tatna thanaba yadraba ikhoigi lakta Helen Keller su Helen Keller's kumba miyoi kaya kaya ama thoroknabagi adugumba koi pangal thauna hapchaba dugumba program ama pangthokjari basida marakta koi Thobal da leibiriba Thobal Bazar leibiriba itin computerized eyes testing and eye care center gi proprietor biriba agi amba itin maibamna masigi lengsen biriba artist mari gi damak koi fazaraba koi furit amamam pibiraga furit mari khodol tambirame masigi damakta su koi artisting gi maikai dagi hanna yamba itin maikai ba itin maibambu thagachari honaruba khuding tauru khuding makta mai pakpo ibiu haidana artisting mai kai dagi represent taujaraga ya baitin mai bamda thamjari mathangi sai mayam nolukna koi mayam da thambina ba ningsing jari gi chal resma amadi ojaga loinana duet isai ani kodol tamina ba nolokchari loinana tauriba program se ko sponsor gi advertising gi oirabra haina hangirai any program ama tauba thoram ama tauba haibasi mayam gi mateng kanagumbangi mateng yaudagadi ngamde lakliba artisting tasengna hauzik waraba lansigi manungda tasengna yumdagi awabagi masakni sigi wari singsidi loina makothok tabida ko sponsor hairagadi thauramasibu thawai hapiba haibani thauramasi makhoigi matenga loinana pangthokpa ngamjabani do horen yumda hangibagi or langthulaksin tawbagi or yumda karigubam torsu awarapa lainanabagi
ꯁꯦꯟꯐꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯕ ꯉꯝꯂꯒꯗꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯤꯕꯁꯤꯡꯁꯤꯅ ꯁ꯭ꯄꯣꯟꯁꯔ ꯊꯤꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯑꯗꯣꯝꯅ ꯉꯁꯤ ꯑꯍꯥꯟꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯅꯣꯂꯦꯖ ꯑꯣꯏꯕꯤꯌꯨ ꯀꯣ ꯁ꯭ꯄꯣꯟꯁꯔꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯒ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯏ ꯄꯥꯛꯂꯝꯂꯣꯏ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯣꯛꯆꯔꯤ ꯃꯊꯪꯒꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯦꯁꯃꯥꯒ ꯁꯛꯆꯒꯗꯧꯔꯤꯕ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯉꯥꯂꯩ ꯐꯤꯂꯝꯒꯤ ꯃꯥꯟꯖ ꯍꯥꯏꯗꯅ ꯇꯧꯕ ꯏꯁꯩꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯡꯖꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯒꯜ ꯐꯪꯖꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ Manja Manja Pai magbibu Hagmanashu Tamthida Wangin asiyara bada Hado pige Hala boido Hado Kaira bani Mira oiba pakhang aidi Mira oiba pakhang aidi Manja Manja Pai magbibu Hagmanashu Tamthida Pirang piroy na haliba pamugari Thaushil no Manglam chatta hai bibadi Shamole hai khibara Pirang piroy na haliba pamugari Thaushil no Manglam chatta hai bibadi Shamole hai khibara Saidang lakpa uikibana Samu panggal Thok ngamdare Lep na kang ba upal gumne
लेपली हाइबता मंगाइरेने Una una nashong leiba Lambi khoi mu hong na shara Panshiram dai hano piba Akham oiba naram chana Nuja Nuja Loi bichanu karinungi Ignorui Tai bang lon chat khalu bana nungsi khangda malari ni laka nungsi englabadi sanau mirel taram gani Tai bang lon chat khalu bana nungsi khangda malari ni laka nungsi englabadi sanau mirel taram gani Chingoi na pau nungol na nungshi khang hai Lam laga hanjaragi naralani wajaro shamai Keiki boido Panthau yawa illuro Sanau nangbu harabani Thamoi kani khanglabadi Utpu oina khanghaurate Manja Manja Paima pibu Hak manashu Tamthida Wanglit ashiyaura Vada Hano pige Halla boido Hano pige Halla boido Nuja Nuja Loi bichanu karinungi Hengrui Thamoi ase kaira bani Mira oiba pakhang aidi Mira oiba pakhang aidi Manja Nuja Manja Nuja ꯃꯊꯪꯒꯤ ꯏꯁꯩ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯈꯨꯇꯣꯛ ꯇꯝꯖꯒꯦ
Pai birakloda om binangbu Pai birakloda om binangbu Pamil phairasida ngai jeri Pamil phairasida ngai jeri Latli pairatli obi aisu Latli pairatli obi aisu Kaidu fam kaidalo ngai biriba Kaidu fam kaidalo ngai biriba Sida leire nangi nanakani Hapte nagna tongmin nasi Idum tera aidi ni pai jini Shakha toi banam jakhiro Pai birakloda om binangbu Latli pairatli obi aisu Jachi lamdam tamna tufang habna pairasi Pagi kharo chamina Laubu khudik chakarurasi Sari pangdong hadari Duphang shubanam dari Panggal shombi pombini Natung inna pai ng hiro Jingjum laija Hayak minna Umang waman Poirusi Uri tana Ubino Nintaya Nasairi Oh ke kulot pishan rurasi Pai birakloda om binangbu Latli pairatli obi aisu Hai kol hairang amonba Khau bom khanna inbigi Pamja lairang hek laga Samji ki na chom sembige Leirang na chumi haude Hairang haisha kanjero Itum ipong pong libi Chitlaw ibi makupnine Kombinasong lang kitama Hawai thaba kijade Hong kakaida
पाइबिरक्लोदा ओम्बिनंबु पामिल फैरा सिद ngaijeri पामिल फैरा सिद ngaijeri Lakli pairakli Pavi aisu Lakli pairakli Pavi aisu Ngai rupam kaidalo Ngai biriba Ngai rupam kaidalo Ngai biriba Sida leire nangi nanatani Hakte nakna tuminasi Idum tera Aidi pai jini Shakha Toi bang manjakiro Paibiragloda ombinangbu Lakli pairakli Pavi aisu Hagachari Thank you. 오자기 2009다 award 펑기바 performance도 오자 ꯑꯩꯈꯣꯏꯅꯗꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯣꯂꯦꯖꯄꯨꯗꯤ ꯍꯥꯏꯐꯦꯠ ꯐꯪꯖꯩ ꯑꯗꯣ ꯏꯃꯤꯠꯃꯛꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤꯗ ꯑꯣꯏꯅ ꯇꯥꯖꯕꯅꯤ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯎꯠꯄꯤꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯉꯁꯤꯒꯤ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯑꯣꯖꯥꯅ ꯊꯧꯒꯜ ꯇꯧꯕꯤꯔꯒꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯄꯨꯡ ꯐꯥꯒꯗꯧ ꯃꯥꯜꯂꯦ ꯑꯣꯖꯥ ꯇꯧꯕꯗꯤ ꯇꯧꯖꯒꯦ ꯈꯨꯠꯁꯤ ꯆꯠꯈꯤꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯦꯝꯖꯕ ꯃ꯭ꯌꯨꯖꯤꯛꯁꯤꯒꯤ ꯊꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯚꯥꯔꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯟꯖꯥꯕ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯊꯪ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯃꯁꯤ ꯁꯦꯝꯈꯤꯕꯒꯤ ꯊꯤꯝꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯃꯊꯪ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯥꯝ ꯑꯗꯒꯤ ꯃꯊꯪꯒꯗꯤ ꯌꯨ ꯄꯤ ꯑꯗꯒꯤ ꯀꯩꯅꯣꯐꯥꯎ ꯑꯩꯈꯣꯏ ꯄꯟꯖꯥꯕ ꯐꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯒꯤ ꯃꯐꯝꯁꯤꯗ ꯀꯨꯝꯃ ꯀꯥꯟꯗ ꯑꯩꯅ ꯐꯥꯎꯔꯛꯈꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯃꯗꯨꯗꯨꯒꯤ ꯊꯤꯝꯁꯤꯗ ꯑꯩꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯄꯟꯖꯥꯕꯁꯤꯗ ꯇꯧꯕꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯤ ꯄꯨꯜꯂꯀꯥꯟꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯐꯥꯎꯔꯛꯄꯁꯤꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤ ꯊꯤꯝꯁꯦ ꯁꯦꯝꯖꯕꯅꯤ
ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯦ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯄꯦꯟꯖꯕ ꯑꯗꯨꯒ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯗ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯅꯤ ꯑꯣꯖꯥꯁꯤꯕꯨ ꯃꯔꯛꯇ ꯚꯣꯀꯦꯜ ꯇ꯭ꯌꯨꯇꯔꯁꯨ ꯑꯣꯏꯕꯅꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯄꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯣ ꯍꯧꯕꯗ ꯂꯣꯏꯕ ꯐꯥꯎ ꯈꯨꯠꯅ ꯉꯥꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯜ ꯇꯧꯖꯕꯁꯦ ꯍꯥꯔꯃꯣꯅꯤꯌꯝ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯉꯛꯈ꯭ꯔꯕ ꯖꯟꯇ꯭ꯔꯅꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯎꯅ ꯌꯣꯝꯁꯤꯜꯂꯒ ꯁꯦꯝꯕ ꯖꯟꯇ꯭ꯔꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯔꯃꯣꯅꯤꯌꯝ ꯃꯈꯣꯜ ꯃꯌꯥꯝ ꯇꯥꯖꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯔꯛꯄ ꯍꯥꯔꯃꯣꯅꯤꯌꯝꯒꯤ ꯃꯈꯣꯜꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯖꯕꯁꯤꯗꯤ ꯉꯁꯤꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯃꯟꯊꯦꯝ ꯁꯨꯅꯤꯜ ꯃꯩꯇꯩꯅ ꯉꯁꯤ ꯄꯤꯕꯤꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯗ ꯐꯪꯖꯔꯤꯕ ꯍꯥꯔꯃꯣꯅꯤꯌꯝꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯍꯦꯟꯅ ꯇꯣꯞ ꯇꯣꯞꯄ ꯍꯥꯔꯃꯣꯅꯤꯌꯝꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯐꯪꯖꯩ ꯑꯣꯖꯥꯒꯤ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯇꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯏꯆꯝ ꯆꯝꯕꯁꯤ ꯎꯀꯛ ꯅꯠꯇꯦ ꯍꯥꯏꯕ ꯃꯈꯣꯜ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃ ꯊꯣꯛꯏ ꯑꯇꯣꯞꯄ ꯍꯥꯔꯃꯣꯅꯤꯌꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯁꯨ ꯆꯦꯜꯂꯤ ꯑꯣꯖꯥ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯕ ꯑꯍꯟ ꯃꯣꯏ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯒꯨꯔꯨꯅꯗꯤ ꯊꯝꯕꯤꯔꯝꯕ꯭ꯔꯥ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯃꯇꯥꯡ ꯇꯦꯟꯇꯛ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯃꯣꯅꯤꯌꯝꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯔꯃꯣꯅꯤꯌꯝ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯄꯪꯀꯣꯏ ꯀꯣꯏꯕ ꯄꯣꯠ ꯅꯠꯇ꯭ꯔꯤ ꯆꯍꯤ ꯆꯍꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯔꯝꯃꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯍꯣꯏ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯒꯨꯟꯁꯤꯗꯤ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛ ꯄꯤꯕ ꯈꯨꯠꯂꯥꯏꯁꯤꯅꯒꯗꯤ ꯅꯝꯍꯠꯄꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯣꯖꯥꯒꯤ ꯉꯁꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯂꯧꯖꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯟꯇ꯭ꯔ ꯃꯈꯜ ꯑꯃꯅꯤ ꯑꯗꯣ ꯍꯥꯔꯃꯣꯅꯤꯌꯝꯁꯤꯗꯒꯤ ꯏꯁꯩ ꯁꯛꯄ ꯑꯗꯒꯤ ꯏꯁꯩ ꯁꯛꯄ ꯁꯨꯔꯒꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯍꯧꯒꯗꯕ ꯑꯣꯏꯕꯅꯤꯅ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯏꯁꯩ ꯁꯛꯄ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯈꯣꯡꯕ ꯍꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯁꯩꯐꯥꯎ ꯈꯣꯡꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯕꯦꯆꯂꯔ ꯄꯥꯁ ꯇꯧꯔꯕ ꯃꯤ ꯐꯥꯎꯗ ꯃꯁꯥꯅ ꯁꯛꯆꯔꯤꯕ ꯏꯁꯩꯐꯥꯎ ꯈꯣꯡꯕ ꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯛ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯑꯗꯣ ꯃꯁꯤ ꯌꯥꯔꯒꯗꯤ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯕꯦꯁꯤꯛꯅꯦꯕ ꯃꯥꯅꯤ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯇꯝꯕ ꯂꯥꯛꯀꯦ ꯑꯣꯔ ꯇꯝꯖꯒꯦ ꯀ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯖꯥ ꯀꯔꯝꯕ ꯃꯇꯝꯗꯒꯤꯗꯤ ꯌꯨꯝꯒꯤ ꯃꯐꯝꯗ ꯇꯝꯕꯤ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯕꯨꯛ ꯇꯝꯕꯤ ꯑꯗꯨꯒ ꯐꯤꯁꯀꯨꯝꯕꯒꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯧꯕꯤꯗ꯭ꯔꯒꯁꯨ ꯂꯧꯕꯤꯌꯨꯗꯤ ꯍꯥꯏꯖꯒꯦ ꯑꯣꯖꯥꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯤꯕꯅꯤ나 ꯑꯗꯣ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯕꯨꯛꯀꯗꯤ ꯌꯥꯏ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯏꯁꯩꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯈꯤꯇꯪ ꯁꯣꯟꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯈꯣꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯤꯠꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯁꯦ ꯑꯃꯨꯛ ꯌꯥꯈꯤꯗꯅꯀꯣ ꯈꯤꯇꯪ ꯑꯩꯅ ꯏꯁꯩ ꯇꯝꯕꯁꯦ ꯈꯤꯇꯪꯕꯨꯗꯤ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯍꯩꯇꯕ ꯌꯥꯗꯦꯅ ꯇꯝꯒꯦꯅ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯑꯩ ꯊꯋꯥꯏ ꯊꯥꯔꯒꯁꯨ ꯏꯁꯩꯗ ꯑꯗꯨꯝ ꯁꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯌꯥꯔꯒꯗꯤ ꯏꯁꯩꯁꯤ ꯑꯌꯨꯛꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯗꯕꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯦ ꯑꯌꯨꯛ ꯑꯉꯟꯕꯁꯦ ꯃꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯏꯁꯥꯅ ꯑꯧꯔꯥꯏꯕ ꯃꯇꯝꯗꯁꯨ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯁꯤ ꯀꯩꯅꯣ ꯏꯁꯩ ꯑꯧꯔꯥꯏꯕꯒꯤ ꯃꯇꯝ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯏꯁꯩ ꯇꯝꯅꯤꯡꯕ ꯑꯣꯔ ꯍꯥꯔꯃꯣꯅꯤꯌꯝ ꯇꯝꯅꯤꯡꯕ ꯚꯣꯀꯦꯜ ꯇꯝꯅꯤꯡꯕ ꯑꯣꯔ ꯑꯦꯅꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯇꯝꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯠꯂ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯑꯣꯖꯥꯒꯤ ꯄꯔꯁꯅꯦꯜ ꯅꯝꯕꯔ ꯀꯔꯤꯒꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯉꯁꯤ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯅꯨꯃꯤꯠꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯁꯄꯣꯔꯠꯁꯨ ꯄꯤꯖꯔꯤ ꯑꯣꯖꯥꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯌꯥꯅꯕ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣই ꯏꯁꯩꯕꯨ ꯇꯝꯖꯅꯤꯡꯕ ꯏꯁꯩꯅ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯁꯦꯝꯕꯤꯅꯤꯡꯕ ꯍꯣꯕꯤ ꯑꯣꯏꯅ ꯂꯩꯕꯤꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯏꯁꯩ ꯑꯗꯣꯝꯅ ꯄꯥꯝꯖꯔꯤꯕ ꯏꯁꯩꯗꯨ ꯇꯝꯕꯤꯌꯨ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯋꯥ ꯄꯣꯊꯥꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥ ꯀꯦꯔꯤꯌꯔ ꯉꯥꯛꯇ ꯆꯪꯁꯤꯟꯕꯩꯁꯨ ꯅꯠꯇꯦ ꯍꯣꯕꯤ ꯑꯣꯏꯅꯁꯨ ꯇꯝꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯣꯖꯥ ꯃꯥꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯎꯔꯖꯥꯠꯅꯤ ꯏꯁꯩꯁꯦ ꯌꯥꯝ ꯉꯪꯅꯤꯡꯉꯤ ꯍꯩꯇꯦ ꯉꯪꯕꯗꯪ ꯍꯩꯍꯟꯕꯤꯌꯨ ꯀꯥꯏꯅ ꯂꯥꯛꯑꯝꯗꯣꯏꯅꯦꯕ ꯃꯈꯜꯒꯤ ꯃꯍꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯦꯕꯣꯛꯁꯤ ꯂꯥꯛꯑꯝꯒꯗꯣꯏꯅꯤꯀꯣ ꯀꯃꯦꯟꯇ ꯈꯛꯇꯪ ꯄꯥꯊꯣꯛꯆꯒꯦ ꯔꯥꯖꯦꯁ ꯄꯨꯈꯝꯕꯝꯅ ꯏꯕꯤꯔꯛꯄꯅꯤ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯑꯣꯏꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯔꯤꯕ ꯏꯇꯤꯍꯥꯁꯀꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯍꯦꯂꯦꯟ ꯀꯦꯂꯔ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯗꯨꯁꯨ
blind โยซาสิงนะปุกนิ่งบุยามนงชีให้นะราเจสปุกคำบำนะยามนะคุยปุกเจอเสียงนะอีบีเลยดูก็ยามบะรบิชังกากิสงงานสิ่งนี้ยามมันสุอินโทรตัวบีเลยคอมเมนต์เซยามนุ่งไอเซมาขัดตานะสุมยามนะคุยปุกนิ่งทว่าปีบะคอมเมนต์อีบีเลยดูก็ยามนุ่งชีบะคอมเมนต์มันนะไอ้ยามบะอิตินนะสูดุมไฮวีรียามบะหุ่มนะโอซาหุ่มมาดุมไฮจระกิโกโอซาหุ่มนั่งสิลิปีรีบะคุยพูดอาศัยกรีมาจูโน่ให้ภาษีที่ขังอมละร้อยให้ตนะพวกนี้นุ่งสีในอีบีเลยอดกระชุนุ่งนานง่ายโอ้ยเดไอ้คุยเลยดีนักกันดาเลียปีอูรีบลูมาจูนี่ก่อนสกายบลูมาจูนี่ลิดลิบมาจูเสียโอซาไม่ยามนะไกมาจูโน่ลิดลิโดให้เราคนทำได้สกายบลูนี้เย็ดทางบ่ไม่ไกลได้เอดิดาสกี้สตริปอหุ่มจริงนี้อดก็โอ้ยกี่ไม่ไกลแต่สู้เอดิดาสกี้สตริปอหุ่มจริงนี้อดก็เลฟกี้ทับักตาให้ตาเร่เลฟกี้ทับักเจสตาเอดิดาสกี้นั่นใช่กี่เบสิกมหากิโลโก้ฮับปะก็เอดิดาสกี้โอ้ยว่าคุยสิมบอลแล้วมาสุยาวิอดไอ้กี่ยามบะจนสันกี่ที่เบลงจัดเลยไม่จะพูดเสกตั้งไม่โอเคก็เป็นเกลียนเงี้ยด้วยสู้พูดเสกคุณตะกี้โอ้ยนะเจียนจงอะไรรู้บันนี้นะพิสูจน์นะพังนะว่าโอ้ยตายแล้วอาจิตก็กันไม่ยามคุณดุงสามเราเจอกันกันอาจิตตัวหังมาหังเสกแล้วไม่ยามนะคุมพิรุษอาจิตสุขุมยัยคุยกี่อาจิตวิเศษหุ่นสิอูริบันเนี่ยปะก็อูริบันเนี่ยaduh di udah pemiye mata au pemiye mana angan baise kari no ita di kamay takani sungu udri pemiye mata au bamna mangala si kamay takani ยามลูนทุกตัวเด็กกี่โน่แต่คุยเสโอซาโอยนั่นเลยวันนั้นแต่วันนี้นะเราแต่เสียงโอซาที่โอซาโอยเลยบีวันนี้นะตักปกี้ปังกันตัวเลยวีรำไปคุยได้สุดก็ตั้งตักปีรำโมสวัสดิ์มาตรงด้ามังงาสุขังขังดีบัมด้ามังงาที่มาตกกันมาตักกันตะเกย์ให้ไปเสโอซานั้นสุขตั้งเม็ดนาคงโอเห็นวีรำโมสมคุยไม่ยามนะทำมาคุยสมไงจะไปว่าเรื่องนี้ก็แต่ไม่ยามสุดทำมาก็ต้องมาแต่สิครั้งลุงมาเลยนะให้เรียนสินะแต่คุยกี่สงูแต่แบบนี้มันจะคุยน้ำมังงาตาแค่แต่เดียบซ้ำนะก็ไอ้ซ้ำเนี่ยต้องคุ้มใจกี่บะสมกิมิตรอูริบะสมกิมิตรหุ่นยูสิพาวริบะดูอามัมบะให้ไปดูเนี่ยบะอันนั้นอามัมบะสิคุยเนี่ยมิตรอุชันประกันดาพาวบะดูกี่กันดูนี่โดยแต่ที่สงูแต่แบบนี้มันจะคุยเนี่ยให้ดูสิน้อยเนี่ยหุ่นยูสิมิตรพาวริบะดูอามัมบะให้ไปดูนี่อามัมบะสินะน้อยเนี่ยพาวริบะสุขังขังริบะอดูกุมบะกันมาสักอามาลาคินีอดูกี่มาสักตัวอูดริบะนี่นะอามัมบะสิดังหานะขังโหอ่างานมาดูดีมาดูคุยกี่ขังกันได้ให้ดิ้งอะไรกี่อิสากี่มิตรพาวริกี่ดีกันอ่างานไปดูนั่งกี่มิตรพาวดูนั่นแต่ว่าตัวมาสักอามานี่นะสมัยให้บีกันได้นี่อดูฟิลมันมาสุเลยก็อามัมบะสุอ่างานมันนี่ให้นะอดูก็ดีก็สันนะมาทำนะสานากันได้ครั้งเดียวโอซาไว้แต่ดีอามัมบะสิสุอ่างานบ่อยกันด้วยนี่คุยนะอามัมบะอูบะพังดริบะเสโอซาไว้กี่ดีอามัมบะสินะหุ่นกี่อ่างานบ่อยตัวนั้นจัดรีบนี่คุยนะมิดเอ็กอุชันมาทำได้คุยดีแต่เสียงนะงอกันเลยด้วยโอซาไว้ดีมิดอุชันแล้วมาทำได้สู้ว่าเขาต้องไอ้นะดมมาสินะนงไอ้มาสินะนงไอ้ครับดีกว่าคุยกี่น้อยนะมึง meditation ตัวแกแต่มิดอุชันด้วยเนี่ยบ่ก็ใช่คุยนะ meditation ตัวจะมิดคุยนะมิดอุชันตาร์ที่ทนุงเยอะแบบอันนี้น้อยนะอุชันบะสินะกันคุยกี่ทนุงกี่ต่างใครมึงตัวด้วยเนี่ยบ่ใช่ลูบะเซโอซาไว้นะเห็นลูก็ด้วยเนี่ยแบบ meditation ตัวบะเซกุดงจ่าบะเซอูแต่วันนั้นที่มุกเฮลัมบะจานี่ตัววันนั้นบุโอซาเมื่อกี้มาขาดจัดแต่บัดยาเด็กก็ให้ดิปุ่นซีให้บะเซกันดีโน่ตัวอูแต่ว่าคุณอูแต่ว่ามีไว้สิ่งอูบางทีปังกัลเท่านั้นเลยจะจะมีไว้สิ่งสิมาตัวกระนั้นปุ่นซีมาเรียกมาเฮาทุกในหิงบะยากันตะกี้ให้นะหลักพวกมันทำตัวโอซาหิวพม่ามันตานาบีบำจังงี้นั่นจะเนี่ยโอซานั่นจะก็ดีคุยปุ่นซีปุ่มมองคิดนะให้ดิอุรัมบะมีมันก็คุณอักตาอุรักเตอร์จุ่มยาวอีกนะว่าอุบิเหตุนั้นมาเรื่องอะไรก็อุดาบะมาคุยเสร็จดุมไอ้สุดท้ายตัวกี่ไงจะคันเลยให้ว่าจากว่ามันยังคันเลยนะอะดูว่าจะให้กุมนักตลาดก็คอนซัลทิงกุมตัวบีบะอะดูบ่อยตายก็ดีว่าจะแต่เสียงนั้นมีมากี่ปุ่นซีเซฟตัวบังคับกันนี่ตัวก็อามันบ่ให้ภาษีสูอันนู้นว่ามังงะแล้วมันให้นะคุยลำจิงลำตักปีบะตัวว่าจะให้กุมไม่อามากี่มาทิ้งจังกี่ก็ว่าจะมันว่าจะลุชลักปะดะคุยว่าจะนั่งใช้ที่ทวลตัวบีบะซีใช้นิพพานที่สุดเลยใช้ตราดีทวลตัวบีแล้วมั้งก็ใช้อันนี้ครั้ง last ใช้อันนี้ใช่ไม่ยามกี่ใส่ตะกี้สุขคุยเราก็จะรวยว่าจะมาดีตามว่าพิชังเกอร์มาดียามมาจวนสันยามบะคุยนักสิกียามบะอรุณทองงามยามบะสิงกีมาคุตตะคุยคุสินนาจารีใช้อันนี้ครั้งอร่อยบะ
isai last second isai lokhatpiu aduga aroiba isai mathangi isai mathang manau naina lakpiraga ngasi gi thorom solution mena bi tanja du su lominase aina hojik lanthong sakdaba isai mayamna tanagraba aina thogan tawbada yawgadra yawrodra khangdinga sije aise lokhra thungba isai samdai se ko isai sakpa kana khudingi lokhra ga thungba je dumai ta tongmale aduga keno isai saoi da boy tari kem tawdamne khanause ising asaba de thangya kani ko adu ja yam taw केलब समझीगी लैरांगी तारब लैरांगी चैनारा अवाब थमोगी लैमाइदा केलब समझीगी लैरांगी rang de lei ca ga khai na ba lei nam na thamoi da lei ho ba lei rang de lei ca ga khai na ba lei nam na thamoi da lei ho ba awab khang sira punsida awab khang sira punsida kilab samji ki lairani samjina ai hori lainam namalanda mau hori wakhal na wakhal da dil hori loira ba thamoina eng hori nungai ba yaw da na ka phoi Shira lei shira kanaga hing shira lei shira kanaga ilab samji lairani tarab lairani sainara awab thamoi gi lai maida kilab samji lairani oza aroi bai sai pakhat pero aina aroi boina lanthok sakada bai sai si koi gi koigi sak yam phajaba mamuk phajaba leitaba yengbagi pen banaidaba sangdam nabda koigi mangondigi hena sangdam nabasi leitaba aduga manadi phangaroi haina manadi wajaba adubu aina haidi masi aigi oiba phanghodragasu migi oigi taragasu nungai yai phabu oisanu haidana madada sai thaba khoigi oja joy kumar na samba isai ni
ꯇꯥꯒꯤꯗꯕ ꯀꯨꯏꯔꯕ ꯏꯁꯩꯅꯤ ꯏꯁꯩꯁꯤ ꯁꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝ ꯈꯪꯕꯤꯔꯅꯤ ꯑꯗꯣ ꯈꯣꯟꯖꯦꯜꯒꯤꯗꯃꯛꯇꯗꯤ ꯈꯤꯇꯪ ꯉꯥꯛꯄꯤꯕ ꯇꯥꯔꯦ ꯉꯁꯤꯁꯦ ꯑꯩ ꯈꯅꯥꯎ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯥꯕꯜꯒꯨꯝꯕꯤ ꯅꯪꯒꯤ ꯀꯨꯆꯨꯅꯤ ꯊꯥꯕꯜꯒꯨꯝꯕꯤ ꯅꯪꯒꯤ ꯀꯨꯆꯨꯅꯤ ꯁꯅꯥꯒꯨꯝꯕꯤ ꯁꯝꯂꯥ ꯅꯪꯇꯅꯤꯅꯦ ꯏꯅꯥꯈꯨꯟꯕꯤ ꯇꯉꯧꯕꯤ ꯂꯦꯝꯍꯧꯕꯁꯤꯡ ꯄꯨꯊꯣꯛꯈꯥ ꯅꯪꯇꯅꯤꯅꯦ ꯏꯅꯥꯈꯨꯟꯕꯤ ꯇꯉꯧꯕꯤ lemhaubashi undokha nangna khongdoiba lambi singda thansanu singe leira nangna khongdoiba lambi singda thansanu singe leira nangi mengla bakon thang khunda tumliba mi kapsanu nangna sukpada thaudu nungsu ponsanu hira mukta nangbu phangjaba makhoi ado nangbu phangjaba makhoi ado oisanu yai phaba nangtanine inakhun bitangaubi lemhaubashi undokha nangtanine inakhun bitangaubi lemhaubasing undokha kayana sakse machu taisili kuchu pandabi kayana sakse machu taisili apang binang di khangde ni thakli banung sigila yingli michina halap halap nang bu achat awo khudina irang puribi nang bu amutang irang puribi nang bu amutang haidok no mai thokhi nang tanine inakhun bi tangaubi lemhaubashi undokha thabal gumbi nangi kuchuni sana gumbi shamla nang tanine nang tanine inakhun tangaubi lemhaubashi undokha lemhaubashi undokha lemhaubashi undokha yam phajak oza ngasi gi numit si tasengna mapung phaba numit ama haibado oire Helen Keller's ki 144th suba birthday ki thauram Ravi Shankar chingu lai chalna sinja langja duna singjamai shri sigi team members sing loinana ngasi gi khogi studio dominance ki mateng ga loinana pangthok chari bai cham cham laba thauram asida oza mingwaina panjarabada Khumanthem Sunil Maitai na su ngasi gi thauram asibu mapung oiba
ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯃ ꯑꯣꯏꯕꯤꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨꯁꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯅꯣꯂꯦꯖ ꯂꯩꯖꯩ ꯑꯣꯖꯥꯁꯨ ꯅꯥꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯅꯨꯃꯤꯠꯁꯨ ꯑꯅꯗꯔ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯅꯨꯃꯤꯠ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯅꯥꯗ ꯌꯦꯛꯇꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯃꯥꯏꯀꯩꯗ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛꯁꯨ ꯀꯣꯛꯆꯕ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯊꯧꯒꯜ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯥꯠꯍꯧꯔꯤꯕ ꯀꯂꯥꯀꯥꯔ ꯍꯥꯃꯨꯝꯅꯕꯒꯨꯝꯕ ꯑꯗꯒꯤ ꯖꯣꯏ ꯀꯨꯃꯥꯔ ꯑꯗꯒꯤ ꯂꯂꯥꯡꯃꯣꯏ ꯏꯃꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏ ꯃꯃꯤꯡ ꯂꯩꯔꯕ ꯏꯁꯩꯁꯤꯡ ꯑꯩ ꯃꯊꯪꯗ ꯑꯩ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯊꯣꯛꯆꯣꯝ ꯖꯣꯟꯁꯟ ꯁꯤꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯈꯨꯃꯟꯊꯦꯝ ꯁꯨꯅꯤꯜ ꯃꯩꯇꯩꯁꯨ ꯑꯗꯨꯒ ꯏꯌꯥꯝꯕ ꯊꯣꯛꯆꯣꯝ ꯖꯣꯟꯁꯟ ꯁꯤꯡꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤ ꯏꯌꯥꯝꯕꯁꯤꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯁꯤꯡꯖꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯖꯣꯟꯁꯟꯅꯁꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯅ ꯉꯁꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯤ ꯈꯜꯂꯒ ꯑꯗꯨꯒ ꯍꯦꯂꯦꯟ ꯀꯦꯂꯔꯁꯅꯁꯨ ꯍꯣꯠꯅꯕꯤꯔꯝꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯤꯡꯊꯥꯖꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯁꯨ ꯁꯨꯃꯥꯏꯅ ꯅꯥꯝꯃ ꯁꯣꯏꯔꯕ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌా ꯑꯃꯒꯤ ꯁꯪꯁꯥꯔ ꯑꯃ ꯂꯩꯔꯤ ꯁꯪꯁꯥꯔꯁꯤꯒꯤꯗꯃꯛꯇ ꯔꯦꯁꯄꯦꯛ ꯎꯠꯆꯕ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯊꯧꯔꯝ ꯑꯃ ꯃꯌꯥꯝꯗ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯆꯦꯟꯕꯤꯔꯛꯄ ꯏꯌꯥꯝꯕ ꯊꯣꯛꯆꯣꯝ ꯖꯣꯟꯁꯟꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯒꯤꯇꯥꯔꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯄꯥꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯔꯨꯟ ꯊꯣꯉꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯔꯕꯤ ꯁꯥꯒꯔ ꯆꯤꯡꯒꯨ ꯂꯩꯆꯜ ꯑꯃꯗꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯌꯥꯝꯕ ꯑꯔꯨꯟꯕꯨꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯏꯌꯥꯝꯕ ꯑꯔꯨꯟꯅ ꯃꯃꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯏꯌꯥꯝꯕ ꯑꯔꯨꯟꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯕꯤꯈꯤꯕ ꯂꯟꯒꯩ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯂꯟꯒꯩꯅꯁꯨ ꯉꯁꯤ ꯕꯤꯛ ꯑꯣꯐꯔ ꯑꯃ 30%ꯗꯒꯤꯅ 50% ꯐꯥꯎꯕꯗ ꯕꯤꯛ ꯑꯣꯐꯔ ꯑꯃ ꯂꯥꯎꯊꯣꯛꯄꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ 75 ꯏꯟꯆ ꯇꯤꯚꯤꯗ ꯑꯆꯧꯕ ꯑꯣꯐꯔ ꯑꯃꯁꯨ ꯄꯤꯕꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯐꯥꯎꯕ ꯍꯥꯞꯄꯅꯤꯀꯣ ꯑꯩꯈꯣꯏ 50% ꯑꯣꯐꯔ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚꯥ ꯑꯃ ꯍꯥꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤ ꯁꯤꯁꯇꯦꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯂꯟꯒꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯥꯎꯠꯂꯦꯠ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯄ꯭ꯂꯥꯏꯟꯁ ꯁ꯭ꯇꯣꯔꯁꯤꯗ ꯆꯪꯕꯤꯔꯛꯂꯒ 50% ꯑꯞ ꯇꯨ 50% ꯑꯣꯐꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯂꯣꯏꯅꯅ ꯇꯤꯚꯤꯒꯨꯝꯕ ꯂꯧꯕꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯋꯥꯔꯜ ꯀꯞꯀꯤ ꯃꯇꯝꯅꯤ ꯐꯨꯠꯕꯣꯜ ꯌꯦꯡꯕ ꯃꯇꯝꯅꯤ ꯃꯌꯥꯝꯅ ꯇꯤꯚꯤ ꯂꯩꯕꯤꯕ ꯃꯇꯝꯗ ꯗꯥꯎ ꯌꯦꯡꯊꯣꯛꯄꯤꯌꯨ ꯑꯦꯛꯇꯤꯚꯥ ꯐꯥꯎꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯔꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯐꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤꯀꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯃꯐꯝ ꯂꯥꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯤ ꯁꯥꯔꯠ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯍꯥꯏꯗꯤ ꯄꯣꯂꯣ ꯁꯥꯔꯠ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝ ꯁꯤꯡꯃꯩ ꯁꯤꯅꯤꯌꯔ ꯇꯤꯝ ꯃꯦꯝꯕꯔ ꯑꯗꯨꯒ ꯏꯇꯤꯟ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯑꯥꯏ ꯇꯦꯁꯇꯤꯡ ꯑꯦꯟ ꯑꯥꯏ ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯅ ꯏꯌꯥꯝꯕ ꯑꯣꯖꯥ ꯃꯔꯤꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯁꯥꯔꯠ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯥꯎꯟꯒꯤ ꯇꯉꯥꯏꯐꯗꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯈꯔ ꯈꯨꯗꯛꯇ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ SSS ꯃꯣꯏꯔꯥꯡꯈꯣꯝꯒꯤ ꯇꯥꯃꯣ ꯑꯣꯄꯦꯟ ꯃꯁꯥꯃꯛꯅꯁꯨ ꯑꯩꯈꯣই ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯕ ꯁꯥꯎꯟꯒꯤ ꯇꯉꯥꯏꯐꯗꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯆꯤꯡꯕ ꯇꯉꯥꯏꯐꯗꯕ ꯋꯦꯌꯔꯤꯡꯅꯆꯤꯡꯕ ꯈꯔ ꯁ꯭ꯇꯦꯟꯅꯆꯤꯡꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯉꯁꯥꯏꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ESS ꯃꯌꯥꯝꯅ ESSꯀꯤ ꯇꯥ ꯆꯥꯎꯕ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯅꯁꯨ ꯁꯥꯎꯟꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯊꯣꯏꯅ ꯂꯩꯍꯟꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤꯗꯤ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯒꯤ ꯑꯋꯥꯠꯄ ꯂꯩꯈꯤꯕꯗꯨꯗ ꯏꯌꯥꯝꯕ ꯇꯥ ꯆꯥꯎꯕꯅꯁꯨ ꯖꯦꯅꯦꯔꯦꯇꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯇꯥ ꯆꯥꯎꯕꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯇꯦꯛꯅꯤꯀꯦꯜ ꯁꯄꯣꯔꯠ ꯄꯤꯕꯤꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯇꯤꯝ ꯁꯤꯡꯖꯃꯩ 360 ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯕꯗ ꯂꯣꯏꯕ ꯐꯥꯎꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯤꯕ ꯐꯤꯗꯕꯦꯛ ꯇꯧꯕꯤꯔꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯗꯤꯌꯟꯁ ꯄꯨꯝꯅꯃꯛ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯅ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ 144ꯔꯛ ꯁꯨꯕ ꯍꯦꯂꯦꯟ ꯀꯦꯂꯔꯁꯀꯤ
ꯕꯥꯔꯗꯦꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯣ ꯂꯩꯆꯜꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯂꯦꯟ ꯀꯤꯂꯁꯀꯤ ꯕꯥꯔꯗꯦ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯂꯦꯟ ꯀꯤꯂꯁꯀꯤ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯥꯏꯠꯁ ꯇꯉꯥꯏꯐꯗꯕ ꯍꯛꯁꯤꯡ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯣ ꯂꯩꯆꯜꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯔꯛꯎ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯣ ꯂꯩꯆꯜꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯑꯃꯇꯪ ꯅꯝꯕꯤꯔꯝꯃꯨ ꯐꯦꯁꯕꯨꯛ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯐꯣꯂꯣ ꯑꯃꯇꯪ ꯇꯧꯕꯤꯔꯝꯂꯒ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯂꯦꯟ ꯀꯤꯂꯁꯀꯤ ꯕꯥꯔꯗꯦ ꯊꯧꯔꯝ ꯃꯊꯪꯒꯤ ꯆꯍꯤꯗ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯋꯤꯁ ꯇꯧꯕꯤꯔꯝꯅꯕ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯈꯨꯃꯟꯊꯦꯝ ꯁꯨꯅꯤꯜ ꯃꯩꯇꯩꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ Oh